ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯂꯩꯁꯥꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯌꯥꯝꯅ ꯐꯕ ꯃꯃꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕꯤ ꯀꯧꯔꯝꯃꯤ, ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯥꯏꯖ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒ ꯍꯦꯛ ꯌꯨꯝꯊꯪꯅꯕꯗ ꯊꯥꯔꯤꯛ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯃꯃꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯁꯤꯗꯤ ꯀꯌꯥ ꯐꯕ ꯃꯃꯥ ꯃꯆꯥ ꯑꯣꯏꯔꯝꯗꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯊꯥꯔꯤꯛ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩ, ꯊꯕꯛ ꯇꯧꯅ ꯇꯧꯅ꯫ ꯋꯥꯏ ꯇꯩꯔꯦ ꯑꯩꯅ, ꯋꯥꯏ ꯁꯤꯠꯂꯦ ꯑꯩꯅ, ꯀꯣꯟ ꯐꯦꯡꯉꯦ ꯑꯩꯅ, ꯐꯤ ꯁꯨꯔꯦ ꯑꯩꯅ, ꯆꯥꯛ ꯊꯣꯡꯉꯦ ꯑꯩꯅ, ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ꯫ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯅꯠꯇꯦ꯫ ꯁꯤꯗꯩꯁꯤꯗ ꯇꯨꯝꯗꯅ ꯆꯥꯗꯅ ꯂꯩꯔꯤꯕ ꯃꯃꯥ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯥꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯃꯤꯅꯗꯤ ꯈꯪꯗꯕꯅꯤꯅ ꯅꯆꯥꯅꯨꯄꯤꯗꯣ ꯐꯩ, ꯏꯪ ꯇꯞꯄꯤ, ꯋꯥ ꯉꯥꯡꯗꯦꯅ ꯍꯥꯏꯔꯤꯕ꯫ ꯃꯥꯒꯤ ꯐꯕ ꯍꯥꯏꯕꯕꯨ ꯑꯁꯤ ꯃꯉꯥꯏꯔꯦ, ꯑꯇꯩꯗꯤꯅꯦ ꯂꯧꯈꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯃꯃꯥꯒꯤ ꯏꯁꯧ ꯑꯗꯨꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯑꯌꯨꯛꯁꯤꯗꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯁꯧꯁꯤ ꯍꯧꯔꯛꯑꯦ, ꯇꯨꯝꯕꯒ ꯂꯣꯏꯅ ꯀꯥꯏꯔꯗꯧꯅꯤ꯫ ꯊꯥꯔꯤꯛ ꯃꯈꯥ ꯇꯥꯅ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯂꯤ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯉꯟꯇꯥ ꯉꯟꯇꯥ ꯍꯧꯒꯠꯅꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯔꯝꯃꯅꯤ꯫ ꯃꯃꯥꯒꯤ ꯏꯁꯧ ꯑꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯇꯨꯝꯁꯤꯟꯕ ꯌꯥꯗ ꯍꯧꯒꯠꯂꯛꯂꯤ꯫ ꯏꯃꯥ! ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯤ ꯍꯧꯒꯠꯂꯛꯄꯗꯨ ꯎꯕꯗ, ꯅꯪ ꯍꯧꯗꯤ ꯍꯧꯒꯠꯂꯦꯗꯅ? ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤꯁꯤꯕꯣ? ꯍꯩ, ꯂꯥꯡꯅꯅꯕꯅꯤ ꯅꯪꯅ ꯁꯤꯜꯂꯒ꯫ ꯀꯔꯤ? ꯑꯩꯅ ꯁꯤꯜꯂꯦꯕ? ꯅꯪꯕꯨ ꯅꯣꯡꯃꯇ ꯏꯁꯧ ꯂꯥꯡꯗꯅꯕ ꯊꯕꯛ ꯇꯧꯕ꯭ꯔꯣ? ꯏꯃꯥ, ꯅꯨꯄꯤꯅꯅꯦ ꯑꯌꯨꯛꯇ ꯏꯁꯧ ꯂꯥꯡꯕꯁꯦ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯕ ꯉꯝꯗꯦ ꯍꯥꯏꯅꯕꯅꯤ꯫ ꯏꯁ, ꯏꯆꯥꯗꯤ ꯌꯥꯝ ꯈꯪꯉꯤꯗ, ꯍꯅꯨꯕꯤꯅꯤꯅ꯫ ꯈꯪꯕꯩ ꯋꯥ ꯅꯠꯇꯤꯌꯦ, ꯏꯁꯧꯗꯣ ꯑꯗꯨꯝ ꯂꯥꯡꯉꯗꯤ ꯍꯩꯅꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯂꯥꯏꯔꯔꯤꯁꯦ꯫ ꯑꯣ, ꯅꯣꯡꯃꯗ ꯊꯕꯛ ꯁꯨꯒꯦ, ꯄꯩꯁꯥ ꯊꯣꯛꯄꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ, ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇ ꯄꯥꯡꯒꯦ ꯍꯥꯏꯕꯁꯨ ꯈꯟꯗꯦ, ꯑꯗꯨꯒ ꯂꯥꯏꯔꯕ ꯀꯥꯏꯅ꯫ ꯌꯥꯔꯦ ꯀꯣ, ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ, ꯏꯃꯥ ꯑꯃꯠꯇ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯇꯥꯅꯤꯡꯉꯣꯏꯌꯦ, ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯇꯥꯅꯤꯡꯉꯣꯏ꯫ ꯑꯩꯈꯣꯏ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯅꯃꯥꯏ ꯅꯃꯤꯠꯇꯣ ꯍꯥꯟꯅ ꯑꯝꯇ ꯇꯥꯔꯨꯆꯣ ꯆꯠꯂꯣ, ꯌꯦꯡꯅꯤꯡꯗꯦ꯫ ꯑꯗꯣ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯍꯥꯏꯕ? ꯑꯩꯅ ꯊꯣꯡꯅꯤꯡꯕ ꯑꯃ ꯊꯣꯡꯅꯤ꯫ ꯍꯧꯍꯜꯂꯛꯎꯀꯣ꯫ ꯂꯥꯡꯂꯦꯟꯗꯨ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯊꯥꯔꯤꯛꯅ꯫ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯉꯤꯕ ꯏꯆꯥꯅꯤ ꯀꯥꯏꯅ꯫ ꯂꯥꯡꯂꯦꯟ ꯃꯈꯨꯠꯇ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯊꯣꯔꯛꯂꯒ, ꯏꯃꯥ! ꯍꯩ, ꯀꯩꯗꯧꯔꯦ? ꯏꯁꯤꯡ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ, ꯈꯤꯛꯇ ꯁꯣꯛꯄꯤꯔꯛꯑꯣ꯫ ꯅꯪꯒꯤ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯕꯒꯤ ꯏꯁꯤꯡ ꯑꯗꯣ ꯑꯩꯅ ꯁꯣꯛꯇꯣꯏꯕ? ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ, ꯆꯠꯂꯣ, ꯅꯁꯥꯅ ꯑꯗꯨꯝ ꯁꯣꯛꯎꯆꯣ꯫ ꯌꯥꯍꯧꯗꯨ ꯊꯦꯡꯈꯩ ꯍꯧꯒꯠꯂꯒ ꯃꯃꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯥꯈꯣꯟ ꯁꯤꯖꯤꯜꯂꯛꯇꯅ꯫ ꯑꯁ, ꯏꯁꯧ ꯂꯥꯡꯗꯣꯏꯗ ꯇꯧꯋꯦꯍꯦ꯫ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯇꯥꯗꯅ ꯀꯃꯥꯏꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯊꯣꯛꯇꯣꯏꯅꯣ? ꯏꯃꯥ, ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯦ, ꯍꯅꯨꯕꯤ ꯅꯠꯇꯤꯌꯦ꯫ ꯍꯣꯏꯅꯦ, ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤꯀꯣ꯫ ꯏꯃꯥ, ꯅꯪ ꯁꯨꯝ ꯁꯥꯎꯔꯛꯀꯅꯤꯀꯣ꯫ ꯀꯗꯥꯏꯅꯣ? ꯄꯤꯔꯛꯑꯣ ꯕꯥꯇꯤꯟꯗꯣ꯫ ꯊꯥꯔꯤꯛ ꯕꯥꯇꯤꯟꯗꯨ ꯂꯧꯗꯨꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯂꯤ꯫ ꯏꯆꯥ ꯅꯨꯄꯤꯅꯦꯅ ꯇꯧꯔꯤꯁꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟꯒ ꯁꯤꯖꯤꯜꯂꯛꯏ꯫ ꯈꯨꯟꯒꯤ ꯃꯧ ꯁꯅꯥꯔꯩꯅ, ꯀꯩꯅꯣ ꯊꯥꯔꯤꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯔꯛꯏꯗꯨꯕꯣ? ꯍꯩꯃꯥ, ꯁꯅꯥꯔꯩ, ꯅꯪꯁꯨ ꯂꯩꯔꯝꯃꯤ? ꯂꯩꯔꯝꯃꯤꯌꯦ, ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯩꯁꯨꯅꯦ ꯏꯁꯤꯡ ꯈꯤꯇ ꯁꯣꯛꯀꯦꯅ ꯊꯣꯔꯛꯏꯕꯅꯤ꯫ ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ? ꯀꯩ ꯄꯥꯎꯅꯣ? ꯑꯣ, ꯑꯋꯥꯡꯒꯤ ꯇꯣꯝꯕꯗꯣ ꯁꯤꯔꯦ ꯍꯥꯏꯅꯦ꯫ ꯍꯩꯃꯥ, ꯀꯩꯗꯧꯕꯗ ꯁꯤꯔꯤꯕ? ꯃꯥꯗꯤ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤꯕꯅꯤ, ꯅꯨꯄꯤꯁꯨ ꯊꯤꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯀꯩꯗꯧꯕꯗ ꯁꯤꯅꯤꯒꯦ? ꯌꯨ ꯊꯛꯃꯟꯗꯅ ꯁꯤꯔꯤꯕꯅꯤꯗꯅ꯫ ꯍꯣꯏꯅꯦ, ꯌꯨꯗꯤ ꯌꯥꯝꯅ ꯊꯛꯀꯨꯝ ꯇꯧꯕꯅꯤ꯫ ꯊꯛꯄ ꯍꯥꯏꯕꯕꯨꯅꯦ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯊꯛꯄꯅꯤ꯫ ꯃꯊꯤꯕꯣꯡ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯁꯤꯖꯕ ꯇꯥꯕꯅꯤ꯫ ꯊꯥꯔꯤꯛ ꯏꯕꯦꯝꯃ, ꯅꯆꯥ ꯅꯤꯉꯣꯜ ꯍꯧꯔꯛꯂꯤꯕꯗꯣ ꯅꯨꯄꯥ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯌꯨꯝ ꯄꯥꯜꯍꯜꯂꯨꯀꯣ꯫ ꯍꯣꯏꯅꯦ, ꯅꯣꯏꯅꯅꯦ ꯅꯨꯄꯥ ꯑꯐꯕ ꯂꯩꯔꯕꯁꯨ ꯍꯦꯛꯇ ꯇꯥꯔꯛꯎ꯫ ꯇꯥꯔꯛꯀꯦ꯫ ꯅꯨꯡꯉꯥꯏꯇꯦꯗ, ꯇꯣꯝꯕꯒꯤ ꯅꯨꯄꯤꯗꯣ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯃꯁꯨ ꯆꯦꯜꯂꯤꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯅꯤ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯕꯁꯦ꯫ ꯐꯠꯇꯕ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ, ꯀꯩꯁꯨ ꯇꯧꯖꯗꯕ ꯃꯥꯅ ꯋꯥꯅ ꯂꯩꯍꯧꯔꯦꯗꯣ꯫ ꯃꯌꯥꯝꯁꯨꯅꯦ
ꯆꯠꯈꯤꯕ ꯃꯥꯒꯤꯗꯤ ꯈꯟꯕ ꯅꯠꯇꯦ, ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯆꯥꯒꯤꯒ ꯈꯟꯕꯗ ꯋꯥꯅꯔꯕꯅꯤ. ꯅꯨꯡꯉꯥꯏꯇꯦꯅꯦ, ꯅꯍꯥ ꯑꯣꯏꯅ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ. ꯑꯗꯨꯅꯅꯦ ꯑꯩꯅꯅꯦ ꯅꯨꯄꯥ ꯌꯦꯡꯂꯒ ꯅꯆꯥꯅꯨꯄꯤ ꯃꯌꯨꯝ ꯄꯥꯜꯍꯜꯂꯨ ꯍꯥꯏꯔꯤꯁꯦ. ꯍꯣꯏ ꯁꯅꯥꯔꯩ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ. ꯍꯣꯏ ꯍꯣꯏ. ꯁꯅꯥꯔꯩꯗꯨ ꯆꯠꯈ꯭ꯔꯦ. ꯊꯥꯔꯤꯛꯁꯨ ꯏꯁꯤꯡ ꯄꯨꯗꯨꯅ ꯆꯪꯂꯛꯏ. ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯗꯨ ꯁꯥꯎꯅ, ꯀꯩꯗꯧꯔꯤꯅꯣ ꯑꯗꯨ ꯌꯥꯝ ꯀꯨꯏꯔꯤꯗꯨꯕꯣ, ꯏꯁꯤꯡ ꯃꯆꯥ ꯑꯃꯈꯛ ꯁꯣꯛꯄꯗꯨꯗ? ꯍꯩ, ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ. ꯋꯥꯊꯤ ꯉꯥꯡꯅꯔꯒ ꯂꯩꯔꯤ ꯑꯣꯏꯔꯝꯅꯤ. ꯁꯅꯥꯔꯩ ꯊꯦꯡꯅꯗꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯕꯅꯤ. ꯑꯣ, ꯈꯪꯉꯕꯅꯦ ꯑꯩꯅ ꯏꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯗꯨꯝ ꯇꯧꯔꯝꯃꯅꯤ ꯍꯥꯏꯕꯁꯦ. ꯋꯥꯊꯤ ꯉꯥꯡꯅꯕ ꯌꯥꯝ ꯄꯥꯝꯃꯗꯅ. ꯍꯩ, ꯇꯥꯅꯤꯡꯗꯦ. ꯏꯁꯤꯡꯁꯦ ꯄꯨꯔꯒ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ. ꯏꯁꯤꯡ ꯄꯨꯕꯤꯔꯛꯏꯁꯦ ꯅꯔꯥꯏꯕꯛꯇꯣ ꯐꯔꯕꯅꯤ. ꯂꯥꯡꯂꯦꯟꯁꯨ ꯃꯈꯥ ꯇꯥꯔꯝꯗ ꯏꯁꯤꯡꯗꯨ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ. ꯊꯥꯔꯤꯛ ꯃꯆꯤꯟꯗ ꯁꯣꯜꯂꯤ. ꯑꯁ, ꯇꯣꯝꯕꯒꯤ ꯅꯨꯄꯤꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ. ꯏꯃꯨꯡꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦ. ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯦꯟꯒꯗꯧꯔꯤꯗ ꯉꯟꯇꯥꯅ. ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗꯅꯤ. ꯇꯣꯝꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ, ꯕꯦꯝꯃ, ꯂꯥꯏꯖꯅ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯖꯤꯜꯂꯒꯦ? ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯍꯦꯛꯇ ꯇꯧꯁꯤꯜꯂꯦ. ꯐꯔꯦ ꯐꯔꯦ. ꯃꯤꯕꯨ ꯌꯥꯝꯅ ꯆꯪꯅꯍꯧꯕ꯭ꯔꯣ ꯏꯃꯥ? ꯑꯗꯨꯝ ꯆꯪꯅꯔꯛꯏ. ꯇꯣꯝꯕꯒꯤ ꯅꯨꯄꯤꯗꯣ ꯃꯆꯥ ꯑꯄꯤꯛꯄꯗꯣ ꯀꯣꯜꯂꯒ ꯀꯞꯄꯒ ꯂꯩꯍꯧꯏ. ꯑꯁ, ꯏꯅꯝꯃꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯕꯣ. ꯀꯅꯥꯅꯗꯤ ꯅꯨꯡꯉꯥꯏꯅꯤ, ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯌꯥꯝ ꯄꯨꯝꯕ ꯑꯃꯠꯇ ꯅꯨꯡꯉꯥꯏꯅꯍꯧꯗꯦ. ꯑꯉꯥꯡ ꯑꯄꯤꯛꯄꯗꯨꯒ ꯅꯨꯄꯥ ꯃꯥꯅ ꯐꯠꯇ꯭ꯔꯒ ꯅꯨꯄꯤ ꯃꯥꯅ ꯑꯣꯏꯅ ꯋꯥꯍꯧꯒꯗꯧꯔꯤ. ꯇꯥ ꯇꯣꯝꯕꯗꯣ ꯃꯤꯉꯣꯟꯗꯒꯤꯁꯨ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯝꯃꯦ ꯍꯥꯏꯕꯅꯤ. ꯑꯗꯨꯅꯅꯦ, ꯑꯗꯨꯒꯅꯦ ꯃꯥꯅ ꯁꯤꯗꯣꯛꯈ꯭ꯔꯦ. ꯍꯌꯦꯡ ꯄꯩꯁꯥꯁꯤꯡꯗꯨ ꯁꯤꯡꯍꯧꯕꯗꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯂꯣꯏꯅ ꯇꯥꯗꯣꯏꯅꯤ. ꯏꯅꯝꯃꯗꯣ ꯑꯉꯥꯡꯗꯨꯒ ꯌꯥꯝ ꯋꯥꯔꯅꯤꯕꯣ. ꯉꯥꯏꯈꯣ, ꯅꯪꯒꯤꯁꯨ ꯄꯩꯁꯥ ꯇꯣꯟꯒꯨꯝ ꯇꯧꯗꯥꯏꯅꯦ? ꯍꯣꯏ ꯏꯃꯥ, ꯁꯦꯟꯗꯣꯏꯒ ꯍꯨꯜꯂꯛꯇꯕ ꯀꯨꯏꯔꯦꯗ. ꯄꯩꯁꯥꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝꯒꯦ? ꯀꯩꯁꯨ ꯌꯥꯝꯕꯗꯤ ꯑꯣꯏꯗꯤꯌꯦ. ꯑꯗꯣ ꯍꯨꯟꯗ꯭ꯔꯤꯕ ꯁꯦꯟꯗꯣꯏꯗꯨꯒ ꯄꯥꯁꯤꯜꯂꯕꯗꯤ ꯈꯔ ꯑꯗꯨꯝ ꯌꯥꯝꯃꯤ. ꯂꯧꯕꯤꯔꯨꯔꯅꯨꯗ ꯃꯗꯨꯕꯣ, ꯅꯅꯝꯃꯗꯣ ꯌꯦꯡꯕ ꯉꯝꯗꯦ ꯑꯩ. ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯤꯅꯤ. ꯐꯔꯦ ꯐꯔꯦ. ꯏꯃꯥꯅꯦ, ꯆꯥꯛꯇꯣ ꯆꯪꯕꯤꯔꯒꯦ. ꯅꯪ ꯁꯦꯟꯗꯣꯏ ꯈꯣꯝꯗꯧꯗꯣ ꯈꯣꯝꯃꯨꯔꯣ. ꯍꯣꯏ ꯏꯃꯥ. ꯂꯥꯏꯖ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯏ. ꯃꯃꯥ ꯇꯣꯝꯕꯤꯅ ꯆꯥꯛꯈꯨꯝ ꯑꯗꯨ ꯆꯪꯍꯧꯔꯦ. ꯂꯥꯏꯖ ꯃꯥꯒꯤ ꯀꯥꯗ ꯂꯣꯏꯁꯤꯟꯗꯨꯅ, ꯇꯟꯕꯨ ꯇꯜꯂꯤꯗ ꯆꯠꯇꯣꯏꯁꯦ. ꯆꯤꯟꯁꯦ ꯍꯦꯛ ꯀꯟꯗ꯭ꯔꯤꯈꯩ ꯄꯤꯔꯛꯑꯣꯏꯗꯣꯏꯅꯤ ꯇꯧꯔꯤꯁꯦ. ꯂꯥꯏꯖ ꯂꯣꯏꯁꯤꯟꯗꯨꯅ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯊꯣꯔꯛꯂꯝꯃꯤ. ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯔꯛ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯈꯣꯝꯕ ꯍꯧꯔꯝꯃꯤ. ꯏꯟꯁꯥꯡ ꯌꯣꯟꯕꯤ ꯁꯅꯥꯔꯩꯒꯤ ꯃꯄꯥ ꯌꯧꯔꯛꯂꯝꯃꯤ. ꯏꯅꯦ, ꯉꯁꯤꯗꯤ ꯉꯥꯡꯅꯗꯕꯤꯗ ꯄꯤꯔꯛꯎꯀꯣ. ꯁꯅꯥꯔꯩꯅ, ꯑꯩꯗꯤ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤꯅꯤ ꯇꯧꯔꯤꯁꯦ. ꯏꯅꯦ, ꯑꯣꯏꯗꯕꯗꯣ ꯍꯥꯏꯔꯅꯨ. ꯉꯁꯥꯏ ꯑꯌꯨꯛꯅ ꯊꯣꯛꯍꯧꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯛꯑꯕꯅꯤ. ꯑꯁ, ꯄꯩꯁꯥꯒ ꯑꯝꯇ ꯂꯩꯇꯦꯗ. ꯀꯩꯅꯣ ꯏꯅꯦ, ꯃꯌꯥꯝ ꯄꯨꯝꯕꯅ ꯂꯣꯏꯅ ꯄꯤꯅꯔꯒ ꯏꯅꯦꯅ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯏ ꯅꯨꯡꯇꯤꯒꯤ. ꯅꯣꯡꯃꯇꯁꯨ ꯅꯁꯥꯅ ꯈꯪꯅ ꯄꯤꯗꯦ. ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤ ꯄꯩꯁా ꯄꯨꯔꯤꯅꯣ? ꯉꯝꯃꯣꯏꯗꯕ ꯂꯩꯔꯗꯤ ꯄꯨꯔꯣꯏꯗꯕꯅꯤ. ꯏꯕꯦꯝꯃ, ꯂꯩꯇꯕꯒꯤꯅꯤꯅꯦꯍꯦ. ꯂꯩꯔꯗꯤ ꯑꯩꯁꯨ ꯄꯤꯔꯣꯏꯗ꯭ꯔꯣ? ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯏꯅꯦ. ꯇꯁꯦꯡꯅ ꯂꯩꯇꯕꯗꯨꯗꯤꯅꯦ, ꯃꯤꯅꯨꯡꯁꯤ ꯑꯃꯗ ꯅꯣꯡꯃ ꯅꯤꯅꯤ ꯌꯦꯡꯕꯤꯕ ꯌꯥꯏ. ꯏꯅꯦꯒꯤꯗꯣ ꯃꯗꯨ ꯅꯠꯇꯦ. ꯂꯩꯅ ꯂꯩꯅ ꯄꯤꯅꯤꯡꯗꯕ ꯑꯃ ꯌꯥꯎꯔꯤꯅꯤ ꯇꯧꯔꯤꯗꯣ. ꯏꯕꯦꯝꯃ, ꯅꯪꯁꯦ ꯅꯆꯤꯟꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯈ꯭ꯔꯦ. ꯂꯩꯁꯥꯕꯤꯅꯕꯨ. ꯂꯩꯁꯥꯕꯤꯅ ꯆꯤꯟ ꯀꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯤꯌꯦ. ꯏꯅꯦ, ꯏꯅꯦꯒꯤ ꯃꯑꯣꯡꯗꯨꯅ ꯀꯜꯂꯛꯄ ꯇꯥꯕꯅꯤ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯁꯤꯜꯂꯒ ꯂꯩꯔꯗꯤ ꯄꯣꯠ ꯆꯩꯒ ꯑꯃꯠꯇ ꯁꯤꯠꯂꯔꯣꯏ. ꯆꯠꯂꯣ, ꯍꯌꯦꯡ ꯄꯤꯔꯒꯦ. ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯏꯅꯦ, ꯑꯩꯗꯤ ꯉꯁꯤ ꯄꯤꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ. ꯀꯔꯤ ꯂꯩꯁꯥꯕꯤꯅꯣꯅꯤ ꯁꯤꯕꯣ? ꯍꯌꯦꯡ ꯄꯤꯒꯦ ꯍꯥꯏꯔꯃꯛꯇꯗ. ꯌꯥꯔꯣꯏ ꯍꯥꯏꯕ, ꯍꯧꯖꯤꯛ ꯄꯤꯌꯣ ꯍꯥꯏꯕ. ꯏꯃꯥꯏ ꯍꯦꯛ ꯄꯦꯝꯃ, ꯂꯩꯇꯦ ꯍꯥꯏꯔꯦꯗꯅ. ꯂꯥꯏꯖ ꯏꯟꯁꯥꯡ ꯈꯔ ꯄꯥꯏꯈꯠꯇꯨꯅ, ꯐꯔꯦ, ꯉꯁꯤꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯒꯤꯗꯤ ꯃꯥꯡꯕ ꯌꯥꯔꯣꯏ. ꯑꯗꯨꯅ ꯃꯍꯨꯠ ꯑꯣꯏꯅꯕ ꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ. ꯍꯩꯃꯥ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ. ꯃꯗꯨ ꯄꯨꯕ ꯌꯥꯔꯣꯏꯌꯦ, ꯊꯅꯝꯃꯨꯀꯣ. ꯌꯨꯝꯗꯅꯦ ꯏꯟꯁꯥꯡ ꯑꯝꯇ ꯂꯩꯍꯧꯗꯦ. ꯆꯞ ꯆꯥꯔꯦ. ꯍꯌꯦꯡꯗꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅꯕ ꯏꯅꯦ ꯁꯣꯏꯍꯜꯂꯅꯨ. ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯆꯠꯈꯤ. ꯁꯅꯥꯔꯩ ꯁꯥꯎꯅ, ꯀꯌꯥꯗ ꯉꯝꯂꯤꯕ ꯂꯩꯁꯥꯕꯤꯅꯣ ꯌꯦꯡꯉꯨꯅꯤ. ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯅꯝꯗꯅ ꯄꯨꯔꯒ ꯆꯠꯈꯤ ꯍꯥꯏꯕꯅꯤꯗ. ꯊꯪꯅꯅ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯅ, ꯅꯪꯁꯨ ꯀꯣꯛ ꯄꯤꯊꯣꯛꯈꯤꯒꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ. ꯉꯁꯥꯏ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯌꯣꯟꯈ꯭ꯔꯗꯨꯕꯨ. ꯁꯛꯇꯥ ꯑꯁꯤ ꯅꯨꯡꯁꯤꯗꯕ, ꯄꯤꯔꯣꯏ ꯍꯥꯏꯅ ꯄꯤꯗꯕ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯁꯦꯟꯗꯣꯏꯗꯨꯗꯒꯤ ꯍꯦꯟꯅ ꯇꯥꯡꯕ ꯏꯟꯁꯥꯡ ꯃꯌꯥꯝ ꯑꯃ ꯄꯨꯈ꯭ꯔꯦꯗꯅ.
ꯌꯥꯝ ꯉꯝꯃꯤꯗ ꯃꯁꯤ ꯂꯩꯁꯥꯕꯤꯁꯦ ꯄꯨꯒꯦ ꯍꯥꯏꯔꯁꯨ ꯁꯦꯟꯗꯣꯏꯗꯨꯒ ꯆꯥꯟꯅꯕ ꯄꯨꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯐꯩ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯌꯥꯝ ꯑꯃ ꯍꯦꯜꯂꯒ ꯄꯨꯔꯒ ꯆꯠꯈꯤ ꯂꯥꯏꯖꯗꯕꯨ ꯅꯪꯅ ꯍꯧꯅꯤꯅ ꯍꯧꯔꯤꯗꯨꯕꯨ ꯂꯩꯁꯥꯕꯤꯅꯕꯨꯅꯦ ꯌꯥꯝ ꯉꯝꯃꯤ ꯃꯥꯁꯦ ꯃꯌꯨꯝ ꯄꯥꯟꯕꯒ ꯑꯝꯇ ꯈꯪꯉꯣꯏ ꯅꯠꯇꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯀꯅꯥꯅꯕꯨ ꯂꯧꯕꯤꯗꯣꯏꯅꯣ ꯀꯅꯥꯝꯇꯅ ꯂꯧꯕꯤꯔꯣꯏ ꯁꯅꯥꯔꯩ ꯁꯥꯎꯅꯤꯡꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯔꯤꯛꯁꯨ ꯂꯥꯛꯇꯨꯅ ꯀꯩꯗꯧꯔꯤ ꯁꯅꯥꯔꯦ ꯏꯁꯧ ꯑꯗꯨ ꯌꯥꯝ ꯂꯥꯡꯗꯅ ꯂꯩꯔꯝꯃꯤꯗꯨꯕꯣ ꯈꯣꯏꯗꯧꯁꯦ ꯍꯦꯛ ꯁꯥꯎꯅꯤꯡꯉꯛꯄ ꯑꯗꯨꯒꯤꯅꯤ ꯑꯗꯨꯃꯥꯏꯅ ꯏꯁꯧ ꯂꯥꯡꯉꯒ ꯐꯝꯕꯗꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯃꯤꯒ ꯑꯃꯠꯇ ꯆꯪꯉꯛꯑꯔꯣꯏ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯏꯟꯁꯥꯡꯒ ꯑꯝꯇ ꯂꯩꯍꯧꯗꯦ ꯅꯪꯉꯣꯟꯗꯒꯤ ꯈꯔ ꯌꯦꯡꯒꯦꯅ ꯆꯪꯉꯛꯏꯅꯤ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯅꯪꯒꯤ ꯆꯥꯅꯤꯡꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯥꯎꯅꯤꯡꯉꯤꯕꯣ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯩꯁꯥꯕꯤꯗꯣ ꯈꯪꯉꯤꯗꯅ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯂꯥꯏꯖ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯅꯣꯏꯒ ꯌꯨꯝꯊꯪꯅꯕꯗꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯁꯦꯟꯗꯣꯏ ꯄꯤꯗꯕꯗꯒꯤꯅꯦ ꯏꯟꯁꯥꯡ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯆꯠꯈ꯭ꯔꯤꯅꯤꯅꯦ ꯑꯩꯅꯗꯤ ꯍꯌꯦꯡ ꯄꯤꯒꯦꯅ ꯍꯥꯏꯕ ꯍꯩꯃꯥ ꯑꯗꯨꯗꯤ ꯃꯥꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯇꯣꯞꯄꯁꯨ ꯑꯃꯠꯇ ꯅꯠꯇꯦ ꯈꯨꯜ ꯂꯩꯀꯥꯏꯅꯤ ꯃꯗꯨꯗ ꯁꯥꯎꯅꯤꯡꯗꯅꯅꯦ ꯏꯁꯧ ꯂꯥꯡꯉꯝꯃꯤꯕ ꯑꯁ ꯑꯣꯟꯊꯣꯛꯄ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨꯅꯤ ꯃꯥꯁꯨ ꯃꯆꯤꯟ ꯏꯀꯟ ꯀꯜꯂꯗꯅ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯉꯗꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕꯗꯣ ꯃꯁꯥꯗꯨꯗ ꯀꯩꯝꯇ ꯌꯥꯎꯖꯗꯦ ꯍꯤꯡꯁꯥꯕꯤꯗꯧꯅ ꯇꯧꯋꯦꯃꯤ ꯑꯗꯨꯅꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯟꯗꯗꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯔꯒ ꯂꯩꯔꯤꯅꯤ ꯀꯩꯅꯣ ꯂꯩꯅꯤꯌꯦ ꯃꯥꯗꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗꯅꯦ ꯅꯨꯄꯥ ꯀꯅꯥꯝꯇꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯑꯝꯃꯔꯣꯏ ꯅꯪꯁꯤꯃ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯍꯣꯏ ꯍꯣꯏ ꯈꯨꯜ ꯂꯩꯀꯥꯏꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯅꯤ ꯃꯄꯨꯟꯁꯤꯗꯨꯕꯨꯅꯦ ꯁꯦꯟꯗꯣꯏꯗ ꯈꯣꯝꯃꯒ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥꯕ ꯈꯪꯗꯦꯗ ꯑꯗꯣ ꯅꯨꯄꯥꯗꯤ ꯐꯪꯗꯧ ꯃꯥꯟꯗꯦ ꯐꯪꯉꯣꯏ ꯐꯪꯉꯣꯏ ꯆꯤꯟ ꯀꯟꯕꯗ ꯁꯅꯥꯔꯩ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯗꯅꯦ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯈ꯭ꯔꯕ꯭ꯔꯥꯕ ꯑꯣ ꯈꯤꯇꯒ ꯅꯠꯇꯦ ꯏꯕꯦꯝꯃ ꯌꯥꯝ ꯍꯦꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩꯁꯨꯅꯦ ꯏꯆꯥꯅꯨꯄꯤ ꯌꯥꯎꯕꯅꯤꯅ ꯌꯨꯝꯊꯪꯅꯔꯒ ꯂꯩꯔꯤ ꯃꯥꯗꯧꯅ ꯃꯆꯤꯟ ꯀꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯕꯅꯤꯗ ꯑꯗꯨꯅꯤ ꯇꯤꯟꯅꯍꯟꯒꯅꯨꯀꯣ ꯂꯣꯏꯅꯍꯟꯒꯅꯨ ꯑꯃꯨꯛ ꯂꯧꯅꯅꯤ ꯃꯆꯤꯟꯗꯣ ꯍꯣꯏꯃꯤ ꯑꯗꯨꯅꯦꯃꯤ ꯄꯥꯈꯠꯂꯕꯅꯤ ꯑꯩꯗꯤ ꯑꯗꯣ ꯀꯩꯁꯨꯕꯨꯗꯤ ꯇꯧꯔꯣꯏꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯗꯤ ꯏꯪ ꯌꯥꯝꯅ ꯇꯞꯄꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯂꯥꯏꯖꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯔꯦꯗ ꯅꯆꯥꯅꯨꯄꯤꯒ ꯌꯦꯡꯅꯕꯗꯗꯤ ꯑꯗꯨꯅꯤ ꯅꯣꯡꯃꯇ ꯃꯃꯥ ꯑꯩꯅ ꯉꯥꯡꯕꯁꯦ ꯃꯆꯤꯟꯗ ꯍꯪꯒꯠꯅ ꯈꯨꯝꯕ ꯅꯠꯇꯦ ꯍꯣ ꯑꯗꯨꯅꯦ ꯑꯐꯕ ꯃꯆꯥ ꯍꯥꯏꯁꯦ ꯃꯗꯣ ꯅꯨꯄꯤ ꯑꯃꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯌꯥꯎꯔꯕꯅꯤ ꯃꯥꯁꯦ ꯌꯣꯛꯄꯗ ꯁꯣꯏꯕꯒꯤꯁꯨꯅꯤꯗ ꯃꯥꯅꯤ ꯃꯥꯅꯤ ꯏꯆꯦ ꯇꯣꯝꯕꯤꯅ ꯀꯩꯝꯇ ꯇꯝꯕꯤꯗꯕꯗꯨꯗꯅꯦ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯌꯥꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯣ ꯃꯥꯅꯤ ꯃꯃꯥꯗꯨꯅ ꯌꯥꯗꯅ ꯇꯧꯔꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯁꯦ ꯈꯔ ꯉꯥꯡꯒꯦ ꯆꯩꯒꯦꯗꯤ ꯍꯥꯏꯗꯦ ꯑꯣ ꯑꯗꯨꯅꯤ ꯃꯥꯅ ꯉꯥꯡꯗꯕ ꯆꯩꯗꯕ ꯑꯗꯨꯅ ꯉꯁꯤꯗꯤꯅꯦ ꯃꯄꯥꯟ ꯊꯣꯔꯛꯑꯦꯗꯅ ꯑꯣ ꯐꯖꯔꯦ ꯂꯩꯁꯥꯕꯤ ꯃꯥꯅ ꯃꯄꯥꯟ ꯊꯣꯔꯛꯑꯕꯅꯤꯅ ꯑꯗꯨꯅꯤ ꯃꯧ ꯑꯩꯈꯣꯏꯅ ꯆꯤꯟ ꯀꯟꯕꯅ ꯀꯟꯕꯅꯤ ꯂꯩꯁꯥꯕꯤ ꯃꯥꯃꯛꯅ ꯍꯦꯛꯇ ꯀꯟꯕꯗꯨꯗꯤ ꯐꯖꯗꯦꯗꯅ ꯌꯥꯔꯦꯁꯦ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤ ꯁꯛꯇꯥꯗꯣ ꯍꯦꯛ ꯅꯨꯡꯁꯤꯗꯕ ꯁꯣꯝꯗ ꯂꯥꯏꯖ ꯗꯨꯀꯥꯟ ꯐꯝꯕꯤ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯆꯦ ꯑꯩ ꯂꯥꯛꯑꯦ ꯍꯩꯃꯥ ꯅꯪ ꯂꯥꯛꯑꯕꯣ ꯍꯣꯏ ꯏꯆꯦ ꯁꯦꯁꯦ ꯁꯤꯗ ꯂꯩꯔꯦ ꯅꯪꯒꯤ ꯁꯦꯟꯗꯣꯏꯗꯣ ꯍꯣꯏ ꯏꯆꯦ ꯅꯠꯇꯦ ꯀꯥꯏꯗꯒꯤ ꯏꯟꯁꯥꯡ ꯃꯌꯥꯝꯅꯣ ꯇꯧꯔꯤꯗꯨꯅ ꯏꯅꯦ ꯁꯅꯥꯔꯩꯗꯣ ꯈꯪꯉꯤꯗꯅ ꯈꯪꯉꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯉꯣꯟꯗꯒꯤ ꯂꯧꯔꯛꯄꯅꯤ ꯁꯦꯟꯗꯣꯏ ꯄꯤꯗꯕꯒꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗೋ ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯤꯀೋ ꯑꯗꯨꯅꯤ ꯏꯆꯦ ꯑꯔꯦꯝꯕꯒꯤ ꯑꯩꯁꯦ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯨꯍꯜꯂꯝꯃꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯤꯒꯤ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯍꯥꯠꯂꯦ ꯍꯥꯏꯕꯅꯤ ꯍꯣꯏ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯍꯧꯗ꯭ꯔꯕ ꯑꯁ ꯅꯪ ꯈꯔꯗꯤ ꯋꯥꯔꯅꯤ ꯋꯥꯕ ꯍꯥꯏꯕꯕꯨ ꯅꯨꯡꯇꯤꯒꯤꯅꯤ ꯑꯩꯅ ꯃꯥ ꯉꯥꯡꯅꯔꯤꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦꯗ ꯏꯆꯦ ꯅꯠꯇꯦ ꯅꯪꯅ ꯄꯨꯔꯛꯏꯕ ꯏꯟꯁꯥꯡ ꯃꯌꯥꯝꯗꯨꯗꯤ ꯅꯣꯏꯗꯁꯨ ꯍꯧꯕꯒꯨꯝ ꯇꯧꯗꯥꯏꯅꯦ ꯍꯣꯏ ꯏꯆꯦ ꯁꯛꯇꯥꯗꯨ ꯅꯨꯡꯁꯤꯃꯟꯗꯗꯅ ꯄꯨꯔꯒ ꯂꯥꯛꯄ ꯊꯔꯣ ꯅꯣꯛꯇꯨꯅ ꯅꯪ ꯁꯨꯕ ꯁꯅꯥꯔꯩꯅꯒ ꯍꯦꯟꯖꯤꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒꯅꯦ ꯏꯆꯦ ꯍꯥꯏꯔꯨꯔꯒ ꯑꯩꯁꯦ ꯆꯤꯟ ꯀꯜꯂꯤ ꯂꯩꯁꯥꯕꯤꯅ ꯑꯗꯨ ꯑꯗꯥ ꯍꯦꯛꯇ ꯍꯥꯏꯔꯛꯇꯣꯏꯕ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯃꯣꯏꯒꯤ ꯃꯑꯣꯡꯗꯨꯅ ꯇꯧꯕꯅꯤ ꯀꯩꯅꯣ ꯑꯗꯨꯅꯤ ꯏꯆꯦ ꯅꯠꯇꯦ ꯃꯣꯏꯒꯤ ꯃꯑꯣꯡꯗꯨꯗꯕꯨ ꯆꯤꯟꯁꯦ ꯈꯔ ꯀꯟꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯐꯪꯗꯣꯏꯅꯣ ꯑꯗꯨꯅꯤ ꯏꯆꯦ ꯅꯠꯇꯦ ꯏꯆꯦ ꯍꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯕꯨ ꯀꯩꯗꯧꯕꯒꯤ ꯆꯤन ꯀꯟꯗꯣꯏꯅꯣꯕ ꯅꯣꯡꯃ ꯅꯤꯅꯤ ꯁꯣꯏꯕꯅꯤ ꯍꯥꯏꯌꯣ ꯑꯗꯨꯁꯨ ꯉꯥꯏꯒꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯈꯨꯜ ꯂꯩꯀꯥꯏꯅꯤ ꯑꯔꯩ ꯂꯩꯇ ꯑꯗꯨ ꯌꯦꯡꯅꯕ ꯇꯥꯕꯅꯤ ꯃꯥꯅꯤ
ꯑꯗꯨꯅꯗꯤ ꯏꯅꯦ ꯁꯅꯥꯔꯩꯗꯤ ꯅꯨꯡꯇꯤꯒꯤꯅꯤ ꯂꯩ ꯂꯩꯅꯁꯨ ꯄꯤꯅꯤꯡꯗꯕꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯑꯗꯨꯗꯤꯅꯦ ꯃꯥꯒꯤꯗꯣ ꯍꯥꯠꯀꯦ ꯈꯜꯂꯤꯅꯤ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯑꯩꯉꯣꯟꯗꯒꯗꯤ ꯌꯥꯒꯗꯕ ꯅꯠꯇꯦꯗ ꯏꯆꯦ ꯉꯝꯍꯟꯒꯅꯨ ꯀꯩꯊꯦꯜ ꯐꯝꯂꯤꯕ ꯏꯃꯥ ꯏꯟꯗꯣꯜ ꯃꯌꯥꯝ ꯑꯗꯣ ꯏꯅꯦ ꯁꯅꯥꯔꯩꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯠꯇ ꯇꯧꯗꯦ ꯃꯥ ꯈꯛꯇꯅꯤ 이베마 남드나 ꯂꯧꯅꯅꯕ ꯍꯣꯠꯅꯧꯀꯣ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯁꯦ ꯏꯟꯁꯥꯡꯁꯦ ꯈꯔ ꯂꯧꯍꯧ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯄꯥꯜꯂꯤ ꯍꯣꯏ ꯊꯔꯣꯏ ꯏꯟꯁꯥꯡ ꯑꯗꯨ ꯈꯔ ꯂꯧꯍꯧꯔꯝꯃꯤ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯆꯠꯂꯣ ꯑꯩꯁꯨꯅꯦ ꯊꯣꯡ ꯂꯣꯜꯂꯗꯕꯅꯤ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ ꯍꯣꯏ ꯏꯆꯦ ꯂꯥꯏꯖꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯂꯥꯛꯑꯣ ꯏꯃꯥ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯍꯣꯏ ꯏꯃꯥ ꯍꯩꯃꯥ ꯀꯗꯥꯏꯗꯒꯤ ꯏꯟꯁꯥꯡꯅꯣ ꯇꯧꯔꯛꯏꯗꯨꯅ ꯏꯅꯦ ꯁꯅꯥꯔꯩꯗꯒꯤꯅꯦ ꯂꯩꯔꯛꯏꯔꯣ ꯅꯠꯇꯦꯗ ꯁꯦꯟꯗꯣꯏ ꯄꯤꯔꯛꯇꯕꯒꯤ ꯂꯧꯔꯛꯄꯅꯤ ꯑꯁ ꯃꯥꯒꯤ ꯁꯅꯥꯔꯩ ꯍꯥꯏꯗꯨꯅꯅꯦ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯉꯥꯡꯅꯔꯗꯅ ꯑꯗꯨꯅꯤ ꯏꯃꯥ ꯉꯥꯡꯅꯕꯒ ꯉꯝꯗꯦ ꯆꯤꯟꯀꯟꯕꯤꯁꯨ ꯇꯥꯕ ꯅꯍꯥꯟꯁꯨꯅꯦ ꯃꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯜꯂꯒ ꯂꯥꯏꯖꯗꯣ ꯃꯆꯤꯟ ꯀꯜꯂꯤ ꯑꯗꯨ ꯇꯧꯏ ꯍꯥꯏꯅ ꯌꯥꯝ ꯉꯥꯡꯅꯔꯝꯃꯤ ꯑꯩ ꯂꯥꯛꯄꯗꯒꯤ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯒꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯤꯕꯅꯤ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗꯨꯅꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯃꯥꯟꯅꯔꯨꯅꯨꯗ 이베마 ꯄꯩꯁꯥꯁꯦ ꯊꯑꯣꯏꯅ ꯄꯨꯔꯒ ꯈꯠꯅꯕꯅꯦ ꯃꯥꯅ ꯍꯧꯔꯤꯗꯣ ꯁꯅꯥꯔꯩ ꯍꯥꯏꯔꯦꯗꯅ ꯄꯤꯔꯨꯕ ꯅꯪꯅ ꯂꯥꯟꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯥꯗ ꯉꯥꯡꯅꯒꯅꯤ ꯈꯟꯕꯗꯅꯦ ꯑꯩ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯅꯤꯡꯗꯦ ꯅꯣꯡꯃꯗꯤ ꯃꯥꯅꯦ ꯑꯩꯅ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯉꯣꯟꯗꯒꯗꯤ ꯃꯥꯅ ꯍꯦꯟꯖꯤꯟꯕꯗꯤ ꯌꯥꯔꯣꯏ ꯈꯠꯅꯔꯨꯅꯨꯗ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯗꯤꯅꯦ ꯃꯁꯝꯗꯣ ꯐꯣꯏꯗꯣꯏꯅꯦ ꯏꯃꯥ ꯑꯩꯅ ꯍꯩ ꯃꯤꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯍꯥꯠꯂꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅꯅꯦ ꯈꯠꯅꯔꯨꯅꯨ ꯊꯦꯝꯃꯒ ꯂꯧꯊꯣꯛꯅꯕ ꯇꯧꯁꯤ ꯑꯇꯩꯗꯤ ꯂꯣꯏ ꯄꯤꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥ ꯑꯇꯩꯗꯤ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯠꯇ ꯇꯧꯗꯦ ꯐꯔꯦꯁꯦ ꯑꯐꯕ ꯂꯩꯔꯕꯗꯤ ꯐꯠꯇꯕꯁꯨ ꯂꯩꯕ ꯇꯥꯕꯅꯤ ꯏꯃꯥ ꯆꯥꯛ ꯊꯤꯔꯝꯃꯒꯦꯀꯣ ꯅꯈꯨꯠ ꯅꯁꯥ ꯍꯥꯝꯃꯒ ꯆꯪꯉꯛꯑꯣ ꯍꯣꯏ ꯃꯥ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯥꯡꯂꯦꯟꯗꯨ ꯂꯥꯏꯖꯈꯣꯏꯗ ꯆꯪꯂꯛꯏ ꯏꯆꯦ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯍꯜꯂꯛꯑꯕꯣ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯂꯥꯡꯂꯦꯟ ꯃꯥꯡꯒꯣꯟꯗꯨꯗ ꯆꯪꯗꯨꯅ ꯐꯝꯃꯤ ꯂꯥꯏꯖꯅ ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯕꯣ ꯆꯥꯗ꯭ꯔꯤꯗ ꯏꯃꯥꯅ ꯊꯣꯡꯍꯧꯗ ꯉꯥꯏꯔꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯆꯥꯎꯔꯁꯤ ꯍꯣꯏ ꯏꯆꯦ ꯁꯤꯗ ꯈꯨꯠ ꯍꯥꯝꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯥꯔꯤꯛ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯄꯩꯁꯥ ꯂꯧꯕ ꯂꯥꯛꯑꯝꯕꯅꯤ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯃꯃꯥꯡꯒꯤ ꯏꯅꯦ ꯂꯩꯕꯥꯛ ꯂꯩꯗꯨ ꯃꯇꯝ ꯀꯨꯏꯅ ꯂꯥꯛꯎꯗ꯭ꯔꯒ ꯀꯔꯤ ꯅꯤꯡꯁꯤꯡꯉꯛꯑꯖꯥꯠꯅꯣ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯝꯕꯅꯤ ꯍꯩꯃꯥ ꯀꯌꯥꯝꯊꯤꯅ ꯉꯥꯡꯉꯝꯒꯦ ꯍꯥꯏꯁꯤꯕꯣ ꯌꯥꯝ ꯊꯨꯅ ꯁꯤꯡꯉꯛꯑꯣꯁꯨ ꯍꯥꯏꯔꯝꯕꯅꯤ ꯑꯁ ꯊꯧꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤꯗ ꯃꯣꯏꯒꯤ ꯄꯩꯁꯥꯗꯣ ꯃꯤꯒꯤ ꯄꯩꯁꯥꯗꯣ ꯀꯣꯛ ꯁꯤꯡꯊꯣꯛꯈꯣ ꯌꯥꯗ꯭ꯔꯣ ꯂꯩꯔꯗꯤ ꯁꯤꯡꯉꯣꯏꯗ꯭ꯔꯣ ꯂꯩꯇꯕꯒꯤꯅꯤ ꯁꯤꯡꯗ꯭ꯔꯤꯁꯦ ꯑꯗꯨꯏꯁꯨ ꯀꯩꯅꯣ ꯑꯗꯨꯏꯁꯨꯕꯣ ꯀꯩꯗꯧꯕꯗ ꯄꯨꯁꯤꯜꯂꯨꯏꯅꯣ ꯄꯩꯁꯥꯅꯣꯕ ꯍꯣ ꯅꯪꯅꯅꯦ ꯁꯅꯥ ꯁꯥꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯣ ꯑꯗꯨꯗ ꯄꯨꯁꯤꯜꯂꯨꯕ ꯑꯗꯣ ꯃꯤꯅ ꯁꯨꯝ ꯊꯧꯕ ꯂꯥꯛꯄꯗꯣ ꯏꯀꯥꯏꯖꯩꯌꯦ ꯏꯃꯨꯡꯗꯅꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯍꯦꯛ ꯂꯩꯌꯨ ꯑꯗꯣ ꯏꯃꯥ ꯋꯥ ꯑꯃ ꯍꯧꯗꯣꯛꯀꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ ꯏꯆꯦ ꯂꯥꯏꯖꯗꯒꯤ ꯄꯨꯔꯁꯤꯔꯣ ꯌꯥꯔꯦ ꯁꯦꯟꯗꯣꯏ ꯈꯨꯊꯧ ꯂꯥꯛꯊꯧ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯗꯒꯤꯗꯤ ꯁꯦꯟꯗꯣꯏ ꯂꯧꯔꯣꯏ ꯀꯩꯅꯣ ꯌꯦꯡꯉꯁꯤ ꯃꯗꯨꯃꯅꯦ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯑꯗꯣ ꯏꯃꯥ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯍꯣꯔꯦꯟ ꯇꯥ ꯊꯧꯕꯗ ꯂꯥꯛꯀꯅꯤ ꯍꯥꯏ ꯀꯩ ꯄꯨꯔꯛꯑꯣ ꯍꯥꯏꯈ꯭ꯔꯕ ꯑꯩꯅꯅꯦ ꯏꯃꯥꯅ ꯉꯥ ꯆꯥꯅꯤꯡꯉꯦꯗꯤ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯄꯨꯔꯛꯑꯅꯤ ꯂꯥꯡꯂꯦꯟ ꯅꯣꯛꯇꯨꯅ ꯃꯥꯗꯤ ꯌꯥꯝ ꯈꯪꯕꯅꯤ ꯈꯤꯇꯪ ꯍꯥꯏꯕꯗ ꯃꯗꯣ ꯄꯪꯇꯛ ꯁꯨꯇꯛ ꯌꯥꯝ ꯐꯕꯅꯤ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯁꯠ ꯍꯥꯏꯔꯛꯑꯣ ꯄꯩꯁా ꯈꯤꯇ ꯄꯤꯌꯣꯕ ꯐꯨꯔꯤꯠ ꯑꯝꯇ ꯂꯩꯒꯦꯕ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤꯅꯦ ꯏꯃꯥ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯨꯗꯤ ꯑꯁ ꯑꯗꯨꯗꯤ ꯂꯣꯏꯅ ꯊꯤꯔꯦꯗ ꯑꯩꯅ ꯈꯔ ꯐꯖꯕ ꯑꯅꯧꯕ ꯑꯃ ꯂꯤꯠꯅꯤꯡꯕꯒꯤ ꯋꯥꯅꯤ ꯏꯃꯥꯁꯦ ꯍꯧꯖꯤꯛꯀꯤꯗꯤ ꯈꯨꯗꯣꯡ ꯆꯥꯗꯧ ꯃꯥꯟꯗꯦ ꯀꯝꯗꯧꯅꯤ ꯂꯥꯡꯂꯦꯟ ꯁꯨꯛꯇꯣꯛꯇꯨꯅ ꯂꯩ ꯊꯥꯔꯤꯛꯅ ꯅꯆꯦꯗꯒꯤ ꯑꯃ ꯋꯥꯏꯔꯨꯔꯒꯦꯔꯣ ꯑꯗꯨꯗꯤ ꯂꯥꯡꯂꯦꯟꯁꯨ ꯉꯥꯏꯍꯥꯛ ꯈꯜꯂꯗꯨꯅ ꯏꯆꯦꯒꯤꯗꯤ ꯐꯖꯕ ꯌꯥꯝ ꯂꯩꯕꯅꯤ ꯆꯠꯂꯣ ꯑꯗꯨꯗꯤꯅꯦ ꯃꯉꯣꯟꯗꯒꯤ ꯑꯃ ꯋꯥꯏꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯂꯥꯡꯂꯦꯟ ꯂꯥꯏꯖꯈꯣꯏꯗ ꯂꯥꯛꯏ
Iche! Laija mangoda fi saduna leirami. Langlena fi saramiro iche. Saramini. Si phanekse yam phajai. Aiso malau tari. Aikhoi mada hairaga. Misu phajai hainane mayam ama launa khrabani. Aduni mapanse yam phajai wani. Ado nangsu yumda kemta tawdabida laidoi sarok kainomadi tawsaludana. Langlen khumde tuminna lay. Noigi pisa khona ma laibadaine. Lay. Aduda nangsu tek pisa ba khara haujiludana. Hoi. Kanabane yamna. Nangna haitrasune iche takpigi. Ado iche kainomta haigi. Kaino hayo. Iche dagi purit phajaba amta waige na tawbani. Aigi kada laibado adagi nangi apamba makhalo. Hoi che. Langlendo laijagi kada changduna magi apamba makhanduna. Sina phari. Si hekta puragi. Langlen purito puduna thoglai. Iche, sise oina pure ko. Hoi. Langlendo chatkre tombi thoraktuna. Kaino nangna langlenda hairi dubo. Kaidawragi ma. Phi saw kaina hairi dubo ba. Sum kem tawdana laidoi sarukpudi kainom tosilo haibani kaino. Tan khraba mama macha sida nangna hairi dubo. Tan baidi khangdi. Aidi sum haibani. Hayeng kaidi hairunu ko hu pap oina nabani. Khangzadreda. Khangzadaba nate. Imana Langlenhoigi imaga se nusinaba ama iwat wapadongna tawi. Aidi ne masi nupi se sungnu he nuside. Kaigino bado. Suna suningdriba miwa ngangbana pamiba. Hoi, miwa ngangbabudi khara pambani. Magi sanare haibadugane yamna punbani. Punbada chapek sane. Nahawai ne imana mau anobi oiringaida masu oidana. As aduda mana aigi maramda. Laikaida wari sabasidi loire amuk toiba. Aina dawsu tawdabada. Adudagidi aina mase sukya yaningdrabani. Khangdreda nahawaigi wariduma. Somda tharikna. Nangi purit haibadubu laura abo. Laure. Kadai no yengi. Horen ichana litbada phajagadraido. Sida leiredo. As sidi yam phajaini he. Phajabani. Ichana litbada phajabada loireni. Ichegidi phajaba mayam lehawibo. Aduk lina leiradubu leibataba. Ado ima. Ichena kainum hairaiba. Kai haire ino. Yumda sum kemta tawdana laidoi sarukpudi phira kainoma sawyadrana hairaiba. Is adumainaga hairakpro. Hoi. Haitrasu matakpigi. Isada mana mo haipa sajilaiba. Hoi. Nate. Purit si makak wairubagiraba mana haipa saraido. Male ima. Purika se pithoksu chalo. Usitaba yaba mi nate. Aine kaisu laitaba moinaga usitaba yaba nate. As pirasu horen amta lilhaukige. Ho horen lilaga piro. Aduneba. Mana mo haipaga saraktan. Sendoi khara chare haidana. Ado ima. Iche se sendoi ga charadana paisa yam pairam nibo. Paisa pai haidana kai tawdoino mayum panbadi khangdana. Ado iche sibu nupaga amta koida zalo. Kadaidagi koiramdoino nongmata unabasu ude. Hoi adubudi. Koiradi nahana mayum paloidro. Yengoi isadagi mana kaisu henba nate. Ado iche sufadi phajabani. Is mana phajabadi khitang ichana phajabana am hen khraponi. Hoi adubudi aini henbani. Mana hojik paisa mayam ama tale haidana kaidongna doino nupa phangdraga. Isadine maral mathum leiba nupa amada yum palaga nungaina nakutta hamaga saraga loiri. Hoi ma. Asinane masana suraga wana hingba haiduni. Adugane aikhoida haipaga saradan. Adoima aingakta tumukhige. Nungthil sida. Hoi tumninge ba. Ho tumuru. Ado nga purukpa kaumi ko. Hoi ba kaurui. Wado hairaga Langlen tumba changkhre numidang wairamgi matam ado Langlen nupa unarami. Thawbana. Ngasidi nangse yam phajai. Aiba.
ꯅꯍꯥꯟꯈꯩꯗꯤ ꯊꯤꯕ꯭ꯔꯣ ꯍꯥꯏꯁꯦ? ꯊꯤꯗꯦ. ꯑꯗꯣ ꯉꯁꯤꯅ ꯈꯔ ꯍꯦꯟꯅ ꯐꯖꯕ. ꯂꯥꯡꯂꯦꯟ ꯐꯖꯩ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯗꯣ ꯁꯦ, ꯀꯩꯅꯣ ꯁꯤꯕꯣ? ꯉꯥꯅꯤ, ꯅꯣꯏ ꯃꯥꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯣ. ꯑꯩꯈꯣꯏ ꯃꯥꯅ ꯅꯪꯁꯦ ꯃꯌꯥ ꯅꯨꯄꯥ ꯑꯣꯏꯔꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯕꯅꯤ. ꯑꯁꯦꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯝ ꯍꯥꯏꯔꯕꯅꯤ. ꯑꯩꯉꯣꯟꯗ ꯂꯩꯔꯗꯤ ꯅꯪ ꯁꯨꯛꯋꯥ ꯋꯥꯔꯣꯏꯗ. ꯑꯁꯦꯡꯕꯒꯤ? ꯑꯁꯦꯡꯕꯒꯤ. ꯑꯗꯣ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯔꯣꯏꯀꯣ? ꯀꯣꯏꯔꯣꯏꯕ, ꯅꯪ ꯈꯛꯇꯅꯦ ꯑꯩꯅ ꯀꯣꯏꯔꯤꯁꯦ. ꯑꯗꯨꯅꯦꯕ. ꯑꯗꯣ ꯑꯩꯁꯨ ꯆꯪꯉꯒꯦ, ꯅꯨꯃꯤꯠ ꯇꯥꯗꯧꯔꯦ. ꯐꯔꯦ ꯐꯔꯦ, ꯌꯨꯝ ꯌꯧꯅꯕ ꯆꯪꯉꯣꯀꯣ, ꯑꯩꯁꯨ ꯆꯠꯂꯒꯦ. ꯍꯣꯏ ꯇꯥ ꯊꯧꯕ. ꯂꯥꯡꯂꯦꯟ ꯉꯥꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ. ꯊꯥꯔꯤꯛꯇꯨ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯃꯥ, ꯊꯣꯡꯒꯥꯜꯁꯤꯗ ꯀꯩꯗꯧꯔꯤꯅꯣ? ꯏꯃꯥꯁꯦ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯕ. ꯑꯗꯨꯝ ꯍꯜꯂꯛꯇꯧ ꯂꯩꯔꯁꯤꯕꯨ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯉꯥꯏꯔꯝꯃꯤꯅꯣ? ꯉꯥꯏꯔꯝꯃꯤꯅꯤ ꯀꯩꯅꯣ, ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ. ꯂꯥꯛꯑꯣ ꯆꯪꯉꯁꯤ. ꯉꯥꯏꯈꯣ, ꯑꯗꯣ ꯉꯥ ꯄꯨꯔꯛꯄ꯭ꯔꯣ? ꯇꯨ, ꯑꯩꯅ ꯄꯨꯔꯛꯏꯁꯦ ꯉꯥꯅꯦ, ꯉꯥ. ꯍꯥ, ꯉꯥꯅꯦꯕ? ꯃꯥꯡꯒꯣꯜꯗꯨꯗ ꯉꯥꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯏꯁ, ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ, ꯌꯥꯝꯅ ꯆꯥꯎꯔꯦꯕ. ꯍꯥꯏꯒꯨꯝꯗꯅ ꯌꯥꯝ ꯆꯥꯎꯋꯤ. ꯏꯃꯥꯅ ꯍꯦꯛ ꯆꯥꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯍꯦ ꯁꯤꯗꯤ. ꯁꯤꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕ ꯆꯥꯅꯔꯅꯤ. ꯆꯥꯅꯔꯅꯤꯕꯣ. ꯑꯗꯣ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ ꯏꯃꯥ. ꯏꯃꯥ ꯍꯥꯎꯅ ꯊꯣꯡꯒꯦ. ꯑꯗꯣ ꯏꯃꯥ, ꯀꯩꯅꯣꯝ ꯍꯥꯏꯌꯨꯔꯥ? ꯀꯩꯅꯣ ꯍꯥꯏꯌꯣ. ꯇꯥ ꯊꯧꯕꯅꯅꯦ ꯉꯁꯤꯗꯣ ꯑꯩ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯝꯃꯤꯕ. ꯍꯩꯃꯥ, ꯏꯆꯥꯗ ꯐꯖꯩ ꯍꯥꯏꯔꯝꯃꯤꯕ? ꯍꯥꯏꯔꯝꯃꯤ. ꯍꯥꯏꯕ ꯇꯥꯕꯅꯤ ꯀꯩꯅꯣ, ꯐꯖꯔꯗꯤ ꯐꯖꯩ ꯍꯥꯏꯕ ꯇꯥꯕ. ꯏꯆꯦꯒꯤ ꯐꯨꯔꯤꯠꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯛꯏ, ꯁꯛꯀꯥꯁꯦ ꯌꯥꯝ ꯐꯖꯊꯣꯛꯏ. ꯍꯥꯏꯒꯨꯝꯕꯗꯅ ꯅꯁꯛ ꯅꯁꯥꯒꯗꯣ ꯏꯅꯧ ꯅꯧꯊꯣꯛꯏ. ꯍꯣꯏ ꯏꯃꯥ, ꯑꯗꯨꯅꯤ. ꯏꯆꯥꯗ ꯂꯤꯠꯄꯗ ꯌꯥꯝ ꯐꯖꯈ꯭ꯔꯦ. ꯏꯃꯥ, ꯑꯩꯗꯤ ꯑꯃꯨꯛ ꯄꯤꯊꯣꯛꯅꯤꯡꯗ꯭ꯔꯦꯗ. ꯄꯤꯔꯨꯔꯅꯨꯗ, ꯏꯆꯥꯒꯤ ꯍꯦꯛ ꯑꯣꯏꯊꯣꯛ. ꯑꯗꯣ ꯏꯆꯦꯅ ꯄꯤꯌꯣ ꯍꯥꯏꯔꯛꯑꯗꯤ? ꯍꯥꯏꯔꯛꯑꯣꯏꯗ ꯀꯩꯁꯨ, ꯃꯥꯒꯤ ꯃꯌꯥꯝ ꯂꯩꯔꯤꯗꯨꯗꯤ. ꯑꯗꯣ ꯍꯥꯏꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ? ꯍꯥꯏꯔꯛꯑꯒ ꯀꯣꯛ ꯄꯤꯗ꯭ꯔꯒ ꯂꯣꯏꯔꯦ. ꯀꯃꯥꯏꯅ ꯄꯤꯔꯣꯏꯗꯣꯏꯕ? ꯅꯍꯥꯟ ꯄꯤꯈ꯭ꯔꯗꯨꯗꯤ ꯀꯣꯛ ꯍꯥꯏꯖꯤꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ. ꯍꯣꯏ ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯨꯔꯒꯦ. ꯉꯁꯤꯗꯤꯅꯦ ꯆꯥꯛ ꯉꯟꯇꯥꯅ ꯆꯥꯁꯤ. ꯍꯣꯏ ꯏꯃꯥ. ꯉꯁꯤꯁꯨ ꯂꯥꯏꯖ ꯀꯩꯊꯦꯜꯗ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯥꯛꯂꯝꯃꯤ. ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯏꯅꯦ, ꯉꯁꯤꯒꯤ ꯁꯦꯟꯗꯣꯏ ꯄꯤꯔꯛꯑꯣ. ꯁꯅꯥꯔꯩ ꯉꯁꯤꯁꯨ ꯃꯔꯩ ꯃꯔꯥ ꯇꯧꯔꯛꯂꯝꯃꯤ. ꯉꯁꯤꯗꯤ ꯑꯝꯇ ꯂꯩꯇꯦꯅꯦ ꯏꯕꯦꯝꯃ. ꯀꯩꯒꯤꯅꯣ ꯏꯅꯦꯅ ꯅꯨꯡꯇꯤꯒꯤ ꯂꯩꯇꯦꯗ ꯍꯥꯏꯁꯤꯕꯣ? ꯂꯩꯇꯕꯒꯤ ꯂꯩꯇꯦ ꯍꯥꯏꯕꯅꯤ, ꯂꯩꯔꯗꯤ ꯂꯩ ꯍꯥꯏꯔꯣꯏꯗ꯭रो? ꯀꯩ ꯅꯨꯃꯤꯠꯇ ꯄꯤꯒꯦ ꯍꯥꯏꯕꯅꯣ? ꯂꯩꯕ ꯅꯨꯃꯤꯠꯇ ꯄꯤꯔꯒꯦ. ꯀꯩꯅꯣ, ꯃꯤꯒꯤ ꯄꯩꯁꯥꯕꯨ ꯂꯩꯕ ꯅꯨꯃꯤꯠꯇ ꯄꯤꯒꯦ ꯍꯥꯏꯁꯤꯕꯣ? ꯂꯩꯇꯕꯒꯤꯅꯦꯃꯤ ꯀꯔꯤꯅꯣ? ꯄꯩꯁꯥ ꯄꯨꯈꯩ ꯄꯨꯔꯒ ꯑꯗꯨꯛ ꯂꯥꯏꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣꯕ? ꯍꯩ, ꯂꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ, ꯂꯩꯇꯕꯒꯤꯅꯦ ꯍꯥꯏꯔꯤꯁꯦ. ꯂꯩꯇꯦ ꯂꯩꯇꯦ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏ. ꯁꯦꯟꯗꯣꯏ ꯍꯨꯟꯕ ꯉꯝꯃꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯄꯨꯈꯤꯕ ꯄꯩꯁꯥꯁꯤꯡꯗꯣ ꯄꯨꯂꯞ ꯁꯤꯡꯗꯣꯔꯛꯑꯣ. ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯃ ꯊꯥꯔꯣ. ꯑꯗꯨꯒꯅꯦ, ꯋꯥꯁꯦ ꯂꯣꯏꯁꯤꯟꯅꯔꯁꯤ. ꯁ꯭ꯋꯥꯏꯗ ꯁꯨꯝ ꯁꯥꯡꯊꯅꯔꯒꯨꯝꯁꯤ. ꯃꯗꯣ ꯑꯩ ꯂꯩꯕ ꯀꯥꯟꯗ ꯍꯥꯏꯔꯛꯑꯒꯦ. ꯂꯥꯏꯖꯗꯣ ꯁꯅꯥꯔꯩꯒꯤ ꯃꯑꯣꯡꯗꯨꯗ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯂꯦ. ꯂꯥꯏꯖ ꯁꯥꯎꯅ, ꯏꯅꯦꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯍꯩꯃꯥ, ꯂꯩꯇꯕ ꯍꯥꯏꯕꯁꯤꯕꯨ ꯑꯩꯅꯔꯣ? ꯑꯩꯁꯨ ꯂꯩꯕ ꯀꯥꯟꯗ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯤꯗꯅ. ꯏꯅꯦ, ꯁꯤꯕꯅ ꯍꯥꯟꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯁꯤꯈꯤꯔꯣꯏ ꯁꯤꯈꯤꯔꯣꯏ, ꯑꯩ ꯏꯁꯥꯒ ꯌꯥꯝ ꯀꯜꯂꯤ. ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯁꯤꯈꯤꯔꯣꯏ. ꯃꯤ ꯐꯠꯇꯕꯗꯤ ꯄꯥꯛꯅ ꯁꯤꯗꯦ ꯍꯥꯏꯅꯕꯅꯤ. ꯍꯦꯔꯥ, ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯪꯒꯤꯗꯨꯕꯣ? ꯉꯁꯥꯏꯈꯩ ꯏꯅꯦꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯗꯨꯗꯤ ꯀꯩꯅꯣ? ꯍꯣ, ꯑꯩꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯗꯣ ꯍꯥꯏꯕ. ꯃꯗꯨꯕꯨ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯔꯣ? ꯃꯤ ꯈ꯭ꯋꯥꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥꯉꯥꯡ ꯉꯥꯡꯗꯤ ꯏꯅꯦꯗꯤ ꯃꯤ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ. ꯆꯨꯝꯅ ꯁꯨꯝ ꯃꯇꯝ ꯈꯔ ꯉꯥꯏꯌꯣ ꯑꯗꯨꯗ ꯍꯥꯏꯗꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯦꯅ. ꯍꯩꯃꯥ, ꯂꯩꯁꯥꯕꯤꯅꯦ ꯀꯥꯏꯅ ꯃꯆꯤꯟ ꯏꯀꯟ ꯀꯜꯂꯗꯅ. ꯀꯟꯅꯤꯡꯗꯅ ꯀꯜꯂꯤꯕ ꯅꯪꯒꯤ ꯅꯊꯧꯔꯣ? ꯏꯕꯦꯝꯃ, ꯅꯌꯨꯝꯒ ꯄꯥꯜꯂꯨ, ꯆꯟꯅꯔꯣꯏꯀꯣ ꯅꯆꯤꯟ ꯈꯨꯀꯟꯗꯨꯒ. ꯄꯥꯅꯤꯡꯉ ꯄꯥꯅꯤ, ꯄꯥꯅꯤꯡꯗ ꯇꯣꯛꯅꯤ. ꯏꯅꯦꯒꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ? ꯅꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯉꯣꯏꯌꯦ, ꯂꯧꯕꯤꯅꯕ ꯅꯨꯄꯥ ꯂꯩꯔꯣꯏ. ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ, ꯃꯗꯣ ꯑꯩꯒꯤ ꯏꯊꯧꯅꯤ, ꯏꯅꯦꯒꯤ ꯅꯊꯧ ꯅꯠꯇꯦ. ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯤꯕꯗꯣ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯔꯒ ꯄꯥꯜꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ. ꯅꯪꯒꯤ ꯅꯑꯣꯡꯗꯨꯗꯗꯤ ꯑꯃꯠꯇ ꯁꯦꯝꯃꯣꯏ. ꯏꯅꯦꯅ ꯁꯦꯝꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯗꯣ ꯁꯔꯨꯛ ꯄꯥꯟꯗꯕꯅ ꯍꯦꯟꯅ ꯐꯩ.
ꯍꯣ ꯍꯣ ꯍꯣꯏ ꯂꯤꯔꯒ ꯑꯗꯨꯝ ꯂꯩꯌꯨ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅ ꯑꯗꯣꯗ ꯈꯪꯗꯦ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯀꯩ ꯅꯨꯃꯤꯠꯇ ꯄꯤꯒꯦ ꯍꯥꯏꯕꯅꯣ ꯆꯞ ꯆꯥꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯔꯛꯑꯣ ꯑꯣ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯁꯨꯄꯤ ꯍꯦꯛ ꯄꯤꯔꯔꯣꯏ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯣ ꯁꯨꯄꯤ ꯄꯤꯔꯔꯣꯏꯕ ꯄꯤꯔꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯤ ꯂꯥꯏꯖꯦ ꯑꯩꯒꯤ ꯏꯇꯤ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯅꯪꯅ ꯁꯅꯥꯔꯩ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯀꯩꯗꯧꯗꯣꯏꯅꯣꯕ ꯈꯪꯅꯕ ꯇꯥꯔꯦꯗꯅ ꯉꯁꯤꯗꯤ ꯂꯥꯏꯖ ꯁꯥꯎꯅ ꯁꯅꯥꯔꯩꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯔꯛꯂꯝꯃꯤ ꯍꯩꯃꯥ ꯃꯁꯤ ꯂꯩꯁꯥꯕꯤꯁꯦ ꯑꯩꯒꯤ ꯁꯝꯒ ꯐꯣꯏꯔꯛꯇꯅ ꯇꯧꯏꯅꯤꯍꯦ ꯁꯅꯥꯔꯩꯁꯨ ꯃꯈꯨꯠ ꯍꯟꯗꯨꯅ ꯈꯠꯅꯔꯝꯃꯤ ꯀꯩꯊꯦꯜꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯈꯥꯝꯗꯣꯛꯂꯝꯗꯦ ꯂꯥꯏꯖꯅ ꯁꯅꯥꯔꯩꯕꯨ ꯐꯖꯅ ꯐꯨꯔꯝꯃꯤ ꯈꯪꯕ꯭ꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯍꯧꯔꯛꯈꯣꯕ ꯁꯅꯥꯔꯩ ꯀꯞꯇꯨꯅ ꯁꯝꯒꯁꯦ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯤꯡꯁꯥ ꯌꯥꯏ ꯇꯝꯕꯤ ꯍꯌꯦꯡꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯍꯦꯛ ꯄꯤꯗ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖ ꯁꯥꯎꯅ ꯆꯠꯈꯤ ꯁꯅꯥꯔꯩ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯕꯨ ꯁꯅꯥꯔꯩꯗꯣ ꯀꯌꯥꯝ ꯊꯤꯅ ꯐꯨꯔꯝꯃꯒꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯈꯨꯜ ꯂꯩꯀꯥꯏꯅ ꯀꯔꯤ ꯀꯔꯤꯅꯣ ꯊꯤꯅ ꯐꯨꯔꯝꯃꯤ ꯍꯥꯏꯅ ꯍꯥꯏꯍꯧꯕ ꯍꯣꯏ ꯏꯃꯥ ꯈꯔ ꯊꯤꯅ ꯐꯨꯔꯝꯃꯕꯅꯤ ꯏꯃꯥꯅ ꯃꯥꯟꯅꯕꯅꯣ ꯍꯥꯏꯔꯒ ꯏꯃꯥ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯑꯗꯨꯏꯅꯤ ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯟꯕꯒ ꯑꯝꯇ ꯈꯪꯗꯕ ꯇꯥꯔꯦ ꯑꯁ ꯍꯧꯔꯛꯑꯕ ꯑꯃꯨꯛ ꯏꯃꯥ ꯅꯪꯁꯨ ꯂꯣꯏꯔꯦ ꯂꯩꯀꯥꯏꯁꯤꯗ ꯁꯅꯥꯔꯩ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯅꯅꯦ ꯋꯥ ꯋꯥ ꯂꯥꯎꯔꯦ ꯃꯤ ꯎꯁꯤꯠꯃꯟꯗꯕꯒꯤꯅꯤ ꯃꯇꯨꯡꯗꯗꯤꯅꯦ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯀꯌా ꯑꯃꯅꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯦ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯁꯤꯡꯉꯛꯇꯧ ꯃꯥꯟꯗ꯭ꯔꯦꯕꯣ ꯁꯤꯡꯉꯛꯇ꯭ꯔꯤ ꯐꯥꯎꯕ ꯐꯨꯅꯤꯌꯦ ꯑꯩꯗꯤ ꯑꯁ ꯂꯣꯏꯔꯦꯗꯅ ꯏꯃꯥ ꯇꯁꯦꯡꯅ ꯂꯩꯇꯕ ꯑꯣꯏꯗꯤ ꯑꯩꯁꯨ ꯈꯔ ꯌꯦꯡꯕꯤꯅꯤ ꯁꯨꯃꯥꯏ ꯍꯦꯛꯇ ꯇꯧꯒꯗꯕ ꯅꯠꯇꯦ ꯏꯃꯥꯁꯨ ꯈꯪꯉꯤꯅꯤ ꯃꯥꯗꯤꯅꯦ ꯂꯩꯅ ꯂꯩꯅ ꯄꯤꯅꯤꯡꯗ꯭ꯔꯤꯕ ꯌꯥꯔꯗꯤ ꯄꯩꯁꯥꯗꯣ ꯍꯥꯠꯀꯦꯅ ꯈꯜꯂꯤꯕ ꯃꯤꯉꯣꯟꯗ ꯍꯥꯠꯄꯗꯧꯅ ꯑꯩꯉꯣꯟꯗꯁꯨ ꯃꯗꯨꯗꯤꯅꯦ ꯑꯩꯉꯣꯟꯗ ꯁꯨꯛꯌꯥ ꯌꯥꯔꯣꯏꯕ ꯑꯣ ꯈꯪꯗ꯭ꯔꯦ ꯏꯃꯥꯁꯨ ꯅꯪꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯁꯣꯝꯗꯁꯨ ꯊꯥꯔꯤꯛꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯝꯃ ꯅꯪꯕꯨ ꯋꯥꯔꯤ ꯑꯃ ꯇꯥꯔꯕꯣ ꯀꯩ ꯋꯥꯔꯤꯅꯣ ꯏꯃꯥ ꯅꯅꯦ ꯁꯅꯥꯔꯩꯗꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏꯅꯦ ꯀꯩꯊꯦꯜꯗ ꯂꯥꯏꯖꯅ ꯐꯨꯏ ꯃꯁꯝꯒ ꯐꯣꯏ ꯑꯦ ꯏꯆꯦꯅ ꯍꯣꯏꯅꯦ ꯀꯩꯒꯤ ꯁꯦꯟꯗꯣꯏ ꯄꯤꯗꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦꯗꯅ ꯀꯌꯥꯝ ꯊꯤꯅ ꯐꯨꯔꯝꯃꯒꯦ ꯍꯥꯏꯁꯦ ꯈꯔ ꯊꯤꯅ ꯐꯨꯔꯝꯕ ꯃꯥꯜꯂꯦ ꯅꯠꯇꯦ ꯏꯅꯦ ꯁꯅꯥꯔꯩꯗꯤ ꯌꯥꯝ ꯐꯥꯎꯗꯥꯏꯅꯦ ꯃꯤꯅꯒ ꯄꯥꯛ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕꯅꯤ ꯑꯣ ꯑꯗꯣ ꯂꯥꯏꯖꯅ ꯉꯝꯈ꯭ꯔꯦꯗꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥ ꯏꯀꯥꯏꯕ ꯅꯪꯉꯦꯗꯅ ꯑꯁ ꯂꯣꯏꯔꯦ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯥꯊꯤꯍꯦ ꯏꯆꯦꯁꯦ ꯅꯠꯇꯦ ꯂꯩꯁꯥꯕꯤ ꯃꯥꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯍꯣꯏ ꯏꯃꯥ ꯈꯤꯇꯪꯗꯤ ꯐꯖꯗꯤꯌꯦ ꯏꯆꯦꯅ ꯇꯧꯔꯤꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯂꯤꯔꯁꯨ ꯅꯧꯔꯁꯨ ꯃꯥꯁꯦ ꯂꯩꯁꯥꯕꯤꯅꯤ ꯑꯣ ꯑꯗꯨꯅꯦ ꯃꯃꯥꯒꯨꯝꯕꯤꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯏꯆꯦꯗꯒꯅꯦ ꯈꯠꯅꯕ ꯍꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯍꯦꯔꯥ ꯑꯩꯈꯣꯏꯗ ꯃꯥꯅ ꯀꯩꯝꯇ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯕꯤꯗꯦꯅꯦ ꯀꯩꯒꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯈꯤꯗ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯀꯅꯥꯝꯇꯅꯅꯦ ꯃꯃꯧ ꯑꯣꯏꯅꯤꯡꯉꯣꯏ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯀꯤꯔꯅꯤꯌꯦ ꯍꯥꯏꯒꯨꯝꯗꯅ ꯑꯩꯗꯤꯅꯦ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯅꯤ ꯈꯟꯕꯗ ꯇꯟꯕ ꯑꯃ ꯌꯥꯎꯏ ꯑꯩꯁꯨ ꯅꯪꯕꯨꯗꯤ ꯅꯌꯨꯝ ꯄꯥꯟꯈꯤꯗꯣꯏꯅꯤꯅꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯏꯁꯨ ꯃꯃꯥꯁꯤꯗꯤꯅꯦ ꯑꯩꯅ ꯑꯗꯨꯝ ꯉꯝꯅꯤ ꯃꯁꯤ ꯂꯩꯁꯥꯕꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯍꯣꯏ ꯏꯆꯦꯁꯦ ꯄꯥꯛ ꯍꯦꯟꯖꯤꯟꯕ ꯌꯥꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅꯤꯅꯦ ꯃꯆꯤꯡ ꯑꯃ ꯇꯧꯏꯅꯦ ꯑꯗꯣ ꯏꯃꯥ ꯀꯩꯅꯣꯝꯗꯤ ꯂꯩ ꯀꯩꯅꯣ ꯍꯥꯏꯌꯣ ꯑꯩꯈꯣꯏꯅ ꯏꯆꯦꯒꯤ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯔꯁꯤꯔꯥ ꯌꯥꯏꯅꯦ ꯑꯗꯨꯁꯨ ꯑꯗꯣ ꯃꯁꯤꯕꯨ ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯌꯥꯔꯛꯀꯅꯤꯗ ꯑꯃꯨꯛ ꯌꯥꯔꯛꯇꯗꯅ ꯏꯃꯥꯗꯤ ꯌꯥꯔꯛꯇꯧ ꯃꯥꯟꯗꯦꯅꯦ ꯃꯥꯏ ꯃꯑꯣꯡꯁꯦ ꯌꯥꯅꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯦ ꯅꯨꯄꯥ ꯐꯪꯗꯕꯒꯤ ꯋꯥꯔꯤꯅꯤ ꯃꯣꯏꯗꯤꯅꯦ ꯅꯨꯄꯥ ꯑꯃꯕꯨ ꯂꯩꯔꯗꯤ ꯃꯌꯨꯝ ꯄꯥꯟꯒꯦꯅ ꯍꯥꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯗꯣꯏꯁꯦ ꯃꯥ ꯍꯔꯥꯎꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯍꯣꯏꯅꯦ ꯅꯨꯄꯥ ꯄꯥꯝꯃꯝꯗꯣꯏꯅꯤꯅꯦ ꯐꯪꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯣꯏꯔꯝꯗꯣꯏꯅꯦ ꯏꯃꯥ ꯑꯗꯣ ꯅꯨꯄꯥꯕꯨ ꯂꯩꯔꯕ ꯁꯦꯝꯅꯕ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯂꯩꯗ ꯑꯗꯣ ꯌꯥꯝꯅ ꯐꯕ ꯅꯨꯄꯥꯗꯤ ꯁꯦꯝꯒꯅꯨ ꯏꯆꯥꯗꯒꯤ ꯃꯥꯅ ꯍꯦꯟꯕ ꯌꯥꯕ ꯅꯠꯇꯦ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯕꯒꯤ ꯑꯐꯕ ꯅꯨꯄꯥ ꯁꯦꯝꯗꯣꯏꯅꯣ ꯑꯗꯣ ꯑꯁꯤ ꯅꯨꯄꯤꯁꯦ ꯌꯥꯝꯗꯤ ꯁꯤꯡꯕꯅꯤ ꯍꯩꯁꯤꯡꯅ ꯇꯧꯁꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯇꯧꯒꯦ ꯅꯨꯄꯥ ꯌꯥꯝ ꯂꯩ ꯍꯣꯏ ꯍꯌꯦꯡ ꯍꯦꯛꯇ ꯍꯧꯔꯁꯤ ꯍꯣꯏ ꯏꯃꯥ
ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟꯗꯨ ꯂꯥꯏꯖ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯗꯨ ꯁꯨꯃꯥꯡꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯏꯆꯦ ꯐꯤ ꯁꯨꯏꯔꯣ ꯁꯨꯔꯤꯅꯤ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯏꯆꯦ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯕ ꯏꯔꯣꯟꯕ ꯆꯥꯏ ꯏꯆꯦ ꯑꯗꯣ ꯏꯆꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯁꯤꯡꯖꯨ ꯆꯥꯁꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯤ ꯏꯆꯦ ꯁꯦꯟꯗꯣꯏ ꯈꯨꯝꯕ ꯆꯠꯇꯣꯏ ꯂꯩꯌꯦ ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯁꯤ ꯌꯥꯏ ꯑꯗꯣ ꯏꯆꯦ ꯏꯆꯦꯅ ꯏꯅꯦ ꯁꯅꯥꯔꯩ ꯐꯨꯏ ꯍꯥꯏꯌꯦ ꯐꯨꯕꯅꯤ ꯃꯤꯒꯤ ꯄꯩꯁꯥ ꯄꯨꯔꯒ ꯁꯤꯡꯅꯤꯡꯗꯕꯒꯤ ꯈꯔ ꯌꯥꯝ ꯐꯨꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯏꯆꯦ ꯂꯥꯏꯖꯗꯨ ꯅꯣꯛꯄꯈꯛ ꯅꯣꯛꯂꯛꯏ ꯂꯥꯡꯂꯦꯟ ꯃꯈꯥ ꯇꯥꯗꯨꯅ ꯑꯗꯣ ꯏꯆꯦ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯏꯆꯦ ꯅꯪ ꯅꯨꯄꯥ ꯑꯃ ꯀꯣꯏꯒꯦꯔꯥ ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯕꯅꯦ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯃꯔꯜ ꯃꯊꯨꯝꯁꯨ ꯌꯥꯝꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯏꯆꯦꯅ ꯎꯅꯔꯒ ꯈꯪꯅꯤ ꯑꯗꯨꯒ ꯏꯆꯦꯒꯁꯨ ꯌꯥꯝ ꯆꯥꯟꯅꯒꯅꯤ ꯃꯥꯁꯨ ꯀꯨꯏꯅ ꯅꯨꯄꯤ ꯊꯤꯗꯅ ꯅꯨꯄꯤ ꯑꯃꯠꯇ ꯀꯣꯏꯗꯅ ꯂꯩꯕꯅꯤ ꯌꯥꯝ ꯐꯕꯅꯤ ꯏꯆꯦ ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯈꯪꯅꯔꯤꯕ ꯑꯩꯒ ꯈꯪꯅꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯎꯅꯤ ꯏꯆꯦ ꯏꯆꯦꯗꯤ ꯇꯜꯂꯤꯗ ꯂꯥꯡꯂꯦꯟ ꯁꯨꯛꯇꯣꯛꯇꯨꯅ ꯀꯩꯒꯤꯅꯣ ꯏꯆꯦ ꯁꯨꯝ ꯀꯣꯏꯗꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯣꯏꯁꯤꯟꯕꯅ ꯐꯠꯇ꯭ꯔꯣ ꯏꯆꯦ ꯇꯜꯂꯦꯕ ꯂꯥꯡꯂꯦꯟ ꯏꯆꯦꯅ ꯅꯨꯄꯥ ꯀꯣꯏꯌꯨ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯏꯆꯦꯁꯦ ꯌꯨꯝ ꯄꯥꯜꯂꯔꯣꯏꯒꯦ ꯍꯥꯏꯔꯕ ꯀꯩꯗꯧꯕꯒꯤ ꯄꯥꯜꯂꯣꯏꯗꯣꯏꯅꯣ ꯄꯥꯟꯗꯣꯏꯅꯤ ꯀꯥꯏꯗꯒꯤ ꯅꯨꯄꯥꯗ ꯄꯥꯟꯗꯣꯏꯕ ꯅꯨꯄꯥꯒꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤꯗ ꯂꯥꯡꯂꯦꯟ ꯁꯨꯛꯇꯣꯛꯇꯨꯅ ꯑꯗꯨꯗꯤ ꯏꯆꯦ ꯁꯤꯡꯖꯨꯗꯣ ꯍꯌꯦꯡ ꯆꯥꯔꯁꯤꯀꯣ ꯍꯣꯏ ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯥꯔꯁꯤ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯦꯀꯣ ꯏꯆꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯗꯨ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯇꯣꯝꯕꯤꯗꯨ ꯊꯣꯛꯂꯛꯇꯨꯅ ꯑꯉꯥꯡ ꯃꯥꯅ ꯅꯨꯄꯥ ꯁꯦꯝꯕꯤꯒꯦ ꯀꯥꯏꯅ ꯑꯁ ꯏꯃꯥ ꯅꯪꯅ ꯀꯗꯣꯝꯗꯒꯤ ꯑꯃꯨꯛ ꯇꯥꯍꯧꯔꯤꯅꯣ ꯇꯥꯍꯧꯔꯤꯅꯤ ꯀꯩꯅꯣ ꯋꯥꯔꯤ ꯑꯝꯇ ꯁꯥꯕ ꯌꯥꯗꯦ ꯍꯦꯛꯇ ꯇꯥꯔꯒ ꯂꯩꯔꯝꯕ ꯅꯨꯄꯥ ꯁꯦꯝꯒꯦ ꯀꯥꯏꯅ ꯑꯉꯥꯡ ꯃꯥꯅ ꯁꯨꯝ ꯍꯥꯏꯖꯔꯤꯅꯤ ꯑꯩ ꯀꯣꯏꯗꯦ ꯈꯟꯕꯒꯤ ꯑꯐꯕ ꯅꯨꯄꯥꯗꯤ ꯑꯣꯏꯔꯝꯃꯣꯏꯌꯦ ꯃꯥꯅ ꯁꯦꯝꯗꯣꯏꯁꯤ ꯑꯗꯨꯒꯗꯤ ꯈꯪꯗ꯭ꯔꯦꯗ ꯏꯃꯥ ꯑꯩꯒꯤ ꯏꯆꯥꯅ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕꯁꯤꯗ ꯃꯌꯥꯝ ꯆꯪꯗꯅ ꯌꯦꯡꯁꯤꯟꯈꯤꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯌꯦꯡꯁꯤꯟꯒꯦꯔꯥ ꯌꯦꯡꯁꯤꯜꯂꯣꯏꯔꯥ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯕꯤꯗꯦꯗ ꯏꯃꯥ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧꯁꯤꯡꯁꯦ ꯇꯧꯒꯦꯗꯤ ꯍꯥꯏꯗꯦꯕ ꯏꯃꯥ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯃꯤꯋꯥ ꯉꯥꯡꯕꯒꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤ ꯃꯌꯥꯝꯒ ꯂꯥꯏꯔꯤ ꯀꯔꯝ ꯀꯥꯟꯗ ꯄꯥꯟꯒꯦ ꯍꯥꯏꯔꯤꯕ ꯅꯪꯅ ꯑꯁ ꯍꯧꯔꯛꯑꯕ ꯏꯃꯥꯁꯨ ꯍꯧꯔꯛꯄ ꯅꯠꯇꯦꯅꯦ ꯍꯥꯏꯔꯛꯎꯅꯤ ꯊꯥꯗꯔꯤꯕ ꯄꯩꯁꯥꯁꯤꯡꯁꯦ ꯑꯝꯇ ꯂꯣꯏꯅꯃꯛ ꯈꯣꯝꯒꯠꯈꯤꯒꯦ ꯇꯧꯕꯅꯤ ꯏꯕꯦꯝꯃ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯜꯂꯨ ꯍꯅꯨꯕꯅ ꯍꯥꯟꯖꯈꯤꯁꯅꯤꯀꯣ ꯅꯪ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤꯁꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯂꯥꯏꯖ ꯃꯈꯥ ꯇꯥꯅ ꯐꯤ ꯁꯨꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯃꯃꯥꯕꯨ ꯊꯤꯔꯛꯏ ꯏꯃꯥ ꯀꯥꯏꯗ ꯂꯩꯒꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯅꯤꯡꯗ ꯆꯪꯉꯨꯕꯅꯤ ꯏꯆꯦ ꯍꯣꯏꯗ ꯆꯠꯂꯨꯔꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯉꯔꯥꯡ ꯍꯥꯏꯅꯕ ꯋꯥꯗꯣ ꯍꯧꯗꯣꯛꯎꯔꯦ ꯌꯥꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯛꯑꯝꯅꯤꯗ ꯃꯥꯗꯤ ꯅꯨꯄꯥ ꯐꯪꯗꯕꯅꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯅꯨꯄꯥ ꯑꯃ ꯄꯤꯒꯦꯅ ꯍꯥꯏꯕꯗꯨꯗꯅꯦ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯅꯤ ꯉꯥꯔ ꯌꯦꯜꯂ ꯑꯃ ꯀꯣꯡꯕꯗꯤ ꯌꯥꯕꯅꯤ ꯅꯨꯄꯥ ꯑꯃ ꯄꯤꯕꯤꯕꯒꯤ ꯑꯁ ꯀꯗꯥꯏꯗꯒꯤ ꯍꯔꯥꯎꯕꯅꯣꯗ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯌꯥꯔꯛꯇꯤꯌꯦ ꯌꯥꯔꯛꯇꯦꯕ ꯍꯣꯏ ꯑꯩꯅ ꯌꯥꯝ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯌꯥꯔꯛꯇꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯤꯗꯤ ꯈꯪꯗꯦ ꯇꯜꯂꯦ ꯍꯥꯏꯔꯛꯑꯦ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏꯅ ꯈꯜꯂꯕ ꯖꯥꯠꯂꯣ ꯈꯪꯗꯦꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯒꯗꯕ ꯃꯥꯜꯂꯦ ꯅꯨꯄꯥ ꯄꯤꯔꯁꯨ ꯄꯥꯝꯗꯦ ꯍꯥꯏꯕ ꯄꯥꯝꯗꯦ ꯑꯣꯏꯔꯔꯣꯏ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯦ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯌꯦꯡꯋꯥꯏ ꯍꯅꯨꯔꯒ ꯋꯥꯖꯒꯦꯇꯅꯤꯗ ꯏꯃꯥ ꯃꯥꯅꯤ ꯍꯅꯨꯔꯒ ꯃꯃꯥ ꯃꯆꯥ ꯑꯁꯤꯕꯨ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯒꯅꯤ ꯍꯥꯏꯒꯦ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯈꯪꯒꯗꯕꯅꯤ ꯑꯁ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯖꯔꯝꯃꯗꯤ ꯐꯒꯗꯕꯅꯤ ꯀꯥꯏꯗꯣ ꯃꯥꯅꯤ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯗꯣ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯟ ꯐꯦꯡꯗ꯭ꯔꯤꯕꯅꯤ ꯑꯝꯇ ꯐꯦꯡꯉꯨ ꯂꯥꯡꯂꯦꯟ ꯁꯨꯒꯠꯇꯨꯅ ꯑꯁ ꯏꯃꯥ ꯑꯗꯨꯝ ꯐꯦꯡꯕ ꯀꯩꯗꯧꯒꯦ ꯍꯩ ꯀꯣꯟ ꯑꯃꯅꯤꯈꯛꯁꯤ ꯐꯥꯎꯕꯗꯤ ꯐꯦꯡꯕ ꯇꯟꯕꯅꯦꯕ ꯅꯪ ꯍꯣꯏ ꯇꯜꯂꯦ ꯏꯃꯥ ꯈꯨꯠꯁꯦ ꯉꯁꯥꯏ ꯏꯟꯁꯥꯡ ꯁꯦꯝꯕꯗ ꯁꯣꯛꯈ꯭ರೆ ꯑꯗꯨꯒꯤꯅꯤ ꯑꯝꯇ ꯐꯦꯡꯇꯣꯛꯎ ꯇꯜꯂꯦꯍꯦ ꯑꯁꯦꯡꯕ ꯐꯦꯡꯉꯣ ꯑꯇꯩ ꯍꯩꯇ꯭ꯔꯁꯨ ꯀꯣꯟ ꯐꯦꯡꯕ ꯁꯦꯝꯃꯗꯤ ꯍꯩꯖꯤꯟꯈꯣꯀꯣ ꯌꯥꯔꯦ ꯏꯃꯥ ꯊꯥꯖꯅꯤꯡꯗ꯭ꯔꯦ ꯑꯩꯅꯦ ꯅꯅꯦ ꯁꯅꯥꯔꯩ ꯍꯣꯏꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯋꯥꯊꯤ ꯉꯥꯡꯅꯕ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯍꯣꯏꯅꯦ ꯉꯥꯏꯍꯥꯛꯇ ꯉꯥꯡꯅꯔꯨꯈꯤꯒꯦ ꯉꯁꯤꯗꯤ ꯂꯥꯏꯖꯗꯨ ꯂꯥꯡꯂꯦꯟ ꯈꯣꯏꯗ ꯂꯥꯛꯇꯨꯅ ꯂꯥꯡꯂꯦꯟꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯆꯦ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯂꯥꯏꯖ ꯆꯪꯂꯛꯇꯨꯅ ꯏꯆꯦꯁꯦ ꯃꯔꯨ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯅꯍꯥꯟꯃꯨꯛ
ꯅꯪꯅ ꯏꯆꯦꯗꯒꯤ ꯂꯧꯈꯤꯕ ꯐꯨꯔꯤꯠꯇꯣ ꯑꯗꯨꯅ ꯏꯆꯦꯗ ꯈꯔ ꯄꯛꯏ, ꯃꯗꯨꯝꯇ ꯂꯧꯒꯦ꯫ ꯂꯥꯡꯂꯦꯟꯗꯨ ꯇꯞꯅ ꯏꯆꯦ, ꯑꯗꯨꯗꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯏꯆꯦꯒꯤ ꯀꯥꯗ ꯑꯗꯨꯝ ꯊꯝꯃꯝꯃꯕꯅꯤ, ꯂꯤꯠꯄ ꯂꯣꯏꯔꯒ꯫ ꯊꯅꯝꯃꯦ ꯍꯥꯏꯕ? ꯍꯣꯏ ꯏꯆꯦ꯫ ꯑꯁꯦꯡꯕꯒꯤ ꯅꯪ ꯊꯝꯗꯤ ꯊꯝꯃꯝꯃꯤꯀꯣ? ꯀꯥꯎꯗ꯭ꯔꯦ? ꯍꯣꯏ ꯏꯆꯦ, ꯊꯝꯃꯝꯃꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯂꯥꯏꯖꯗꯨ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ꯫ ꯑꯁ, ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇ꯭ꯔꯗꯤ ꯐꯅꯤꯗ꯫ ꯁꯣꯝꯗ ꯂꯥꯏꯖ ꯃꯥꯒꯤ ꯀꯥꯗ ꯐꯨꯔꯤꯠ ꯑꯗꯨ ꯊꯤꯔꯝꯃꯤ ꯃꯃꯥ ꯇꯣꯝꯕꯤꯅ꯫ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯀꯣꯏꯑꯣꯠ ꯀꯣꯏꯑꯣꯠ ꯑꯣꯜꯂꯒ ꯊꯤꯔꯤꯗꯨꯅ? ꯐꯨꯔꯤꯠꯅꯦ ꯏꯃꯥ꯫ ꯅꯪꯕꯨ ꯃꯐꯝ ꯆꯥꯅ ꯊꯝꯃꯨ ꯌꯥꯗ꯭ꯔꯣ, ꯆꯠꯂꯝꯗꯥꯏꯗꯨꯗ ꯊꯤꯅꯔꯤꯗꯨꯕꯣ? ꯅꯣꯡꯃ ꯂꯥꯡꯂꯦꯟꯅ ꯋꯥꯏꯈꯤꯕꯅꯤ, ꯑꯗꯨꯗ ꯃꯥꯅꯗꯤ ꯑꯩꯒꯤ ꯀꯥꯗ ꯑꯗꯨꯝ ꯊꯅꯝꯃꯦ ꯍꯥꯏꯕ, ꯑꯗꯨ ꯂꯩꯇꯕꯒꯤ ꯊꯤꯕꯅꯤ꯫ ꯍꯩ, ꯍꯥꯏꯖꯤꯜꯂꯤ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯑꯣꯏꯅꯅꯕ꯫ ꯑꯁ ꯏꯃꯥ, ꯅꯪꯁꯨꯕ, ꯐꯨꯔꯤꯠꯇꯣ ꯃꯥꯅ ꯄꯥꯝꯃꯝꯃꯅꯤ, ꯄꯤꯊꯣꯔꯛꯑꯔꯣꯏ꯫ ꯏꯃꯥ, ꯅꯪꯁꯨ ꯑꯣꯏꯔꯝꯃꯣꯏꯍꯦ꯫ ꯄꯤꯔꯝꯃꯗꯤ ꯂꯩꯔꯣꯏꯗ꯭ꯔꯣ? ꯂꯩꯗꯤ ꯂꯩꯔꯝꯒꯅꯤ, ꯃꯐꯝ ꯈꯪꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯃꯥꯗꯤ ꯊꯥꯖꯗꯦꯀꯣ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ꯫ ꯏꯃꯥ, ꯐꯅ ꯈꯟꯕꯁꯨ ꯈꯔ ꯇꯝꯃꯨꯕ꯫ ꯍꯩ, ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯨꯗ ꯏꯃꯥ ꯐꯅ ꯈꯟꯕ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯑꯁ, ꯂꯣꯏꯔꯦꯍꯦ꯫ ꯂꯩꯇ꯭ꯔꯗꯤꯅꯦ ꯊꯤꯔꯨꯔꯅꯨ, ꯐꯪꯉꯔꯣꯏ꯫ ꯊꯦꯡꯅꯅꯕꯅꯤ, ꯑꯃ ꯑꯣꯏꯅ ꯂꯤꯠꯂꯣ꯫ ꯍꯣꯏ ꯏꯃꯥ, ꯃꯇꯨꯡꯗꯗꯤ ꯄꯤꯔꯨꯅꯨꯀꯣ ꯀꯩꯝꯇ꯫ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯑꯒ ꯀꯃꯥꯏꯅ ꯄꯤꯔꯣꯏꯗꯣꯏꯅꯣ ꯏꯃꯥ, ꯅꯪꯁꯨꯕ? ꯃꯕꯨꯛꯆꯦꯜ ꯑꯃ ꯏꯁꯦꯡ ꯁꯦꯡꯗꯦꯅꯦ, ꯑꯗꯨꯒꯤꯅꯤ ꯏꯃꯥꯅ ꯍꯥꯏꯁꯦ꯫ ꯌꯥꯔꯦꯁꯦ ꯏꯃꯥ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯏꯖ ꯂꯝꯕꯤꯗ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯣꯏꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯥꯡꯂꯦꯟꯅ ꯅꯨꯄꯥ ꯎꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯗꯨꯅ, ꯑꯥꯗꯒꯤ ꯁꯤꯕꯨ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤꯗ, ꯅꯨꯄꯥ ꯎꯅꯔꯤ ꯃꯥꯜꯂꯤꯅꯦ꯫ ꯂꯥꯏꯖ ꯂꯥꯡꯂꯦꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯁꯤꯕꯨ ꯑꯩꯒꯤ ꯐꯨꯔꯤꯠꯇꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤꯗ, ꯑꯩꯉꯣꯟꯗ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯒ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤ ꯑꯉꯥꯡꯅꯣ꯫ ꯂꯥꯏꯖ ꯃꯈꯥ ꯇꯥꯅ ꯌꯦꯡꯂꯝꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯇꯣꯝꯕꯤꯗꯨ ꯁꯨꯃꯥꯡꯗ ꯅꯥꯄꯤ ꯐꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯅ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯂꯥꯡꯂꯦꯟꯗꯣ ꯂꯝꯕꯤꯗ ꯅꯨꯄꯥ ꯎꯅꯍꯧꯋꯤ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯎꯅꯔꯒ? ꯎꯅꯗꯅꯇ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯑꯍꯜ ꯂꯃꯟ ꯂꯩ ꯀꯥꯏꯅꯅꯦ ꯀꯩꯝꯇ ꯎꯁꯤꯠꯄ ꯅꯠꯇꯦ, ꯐꯣꯡꯅ ꯍꯦꯛꯇ ꯎꯅꯕꯅꯤ꯫ ꯏꯃꯥꯗꯤꯅꯦ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯦ, ꯅꯪꯗꯤ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯕꯣꯏꯔꯦ꯫ ꯃꯥꯅ ꯂꯤꯠꯍꯧꯔꯤꯕ ꯐꯨꯔꯤꯠꯇꯣ ꯑꯩꯒꯤꯗꯨꯅꯤ꯫ ꯑꯦ, ꯅꯍꯥꯟ ꯅꯪꯉꯣꯟꯗ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯗꯨꯔꯣ? ꯍꯣꯏ ꯃꯥꯅꯦ, ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯂꯤꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯕ ꯅꯠꯇ꯭ꯔꯣ? ꯐꯨꯔꯤꯠꯇꯣ ꯗꯥꯄꯥꯔꯤꯅ ꯑꯩꯒꯤꯗꯃꯛꯇ ꯄꯤꯔꯛꯄꯅꯤ꯫ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯉꯕꯅꯤ꯫ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯃꯆꯤꯟ ꯊꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯜꯂꯨꯗꯦ꯫ ꯏꯃꯥꯅ ꯍꯥꯏꯕꯁꯨ ꯈꯔ ꯂꯧ, ꯃꯣꯏꯗꯗꯤꯅꯦ ꯐꯅ ꯈꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯐꯨꯔꯤꯠꯇꯣ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯆꯣꯞꯂꯨꯕꯒꯤꯗꯤ ꯅꯠꯇꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯅꯤ ꯏꯃꯥ, ꯍꯨꯔꯥꯟꯕꯒꯤ ꯂꯤꯆꯠ ꯑꯃ ꯌꯥꯎꯔꯤ, ꯊꯕꯛꯇꯤ ꯁꯨꯅꯤꯡꯗ꯭ꯔꯕꯅꯤꯅ ꯐꯨꯔꯤꯠ ꯑꯃ ꯂꯩꯕ ꯉꯝꯂꯝꯃꯔꯣꯏ꯫ ꯃꯥꯅ ꯐꯖꯅ ꯏꯆꯦ ꯁꯤ ꯄꯥꯝꯃꯤ ꯈꯣꯠꯂꯦꯅ ꯍꯥꯏꯕꯗ ꯑꯩꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯄꯤꯗꯧ ꯂꯩꯔꯁꯤꯗ꯫ ꯃꯥꯅ ꯍꯨꯔꯥꯟꯕꯤꯗꯧꯅ ꯂꯩꯁꯥꯕꯤꯁꯨ ꯐꯥꯔꯕ, ꯃꯥꯅꯦ ꯑꯣꯟꯊꯣꯛꯄ ꯑꯉꯥꯡꯅꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯣꯝꯕꯤꯅ꯫ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯅꯍꯥꯟꯅ ꯈꯪꯉꯕꯅꯤ꯫ ꯊꯥꯔꯤꯛ ꯁꯅꯥꯔꯩ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯔꯩꯗꯣ ꯃꯥꯡꯒꯣꯜꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ, ꯁꯅꯥꯔꯩ, ꯅꯪꯕꯨ ꯇꯨꯝꯃꯤꯔꯅꯦꯍꯦ? ꯍꯩꯃꯥ, ꯊꯥꯔꯤꯛ, ꯅꯪ ꯂꯥꯛꯏꯕ꯭ꯔꯣ? ꯑꯩꯁꯦ ꯅꯪꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯏꯕꯅꯤ꯫ ꯁꯅꯥꯔꯩ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯃꯨꯁꯦ꯫ ꯍꯣꯏ꯫ ꯊꯥꯔꯤꯛꯇꯣ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯑꯗꯨꯒ, ꯅꯪꯕꯨ ꯅꯁꯥꯗꯣ ꯈꯔ ꯐꯔꯕꯣ? ꯈꯔꯗꯤ ꯐꯔꯤ, ꯑꯗꯣ ꯀꯣꯛꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯤꯛꯂꯤ ꯆꯤꯛꯂꯤ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯤ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯃꯤ? ꯂꯩꯀꯥꯏꯁꯤꯗꯤ ꯂꯣꯏꯔꯦ, ꯂꯩꯁꯥꯕꯤꯗꯨꯅꯅꯦ ꯁꯅꯥꯔꯩ ꯐꯨꯈ꯭ꯔꯦ ꯍꯥꯏꯗꯅ ꯋꯥ ꯋꯥ ꯂꯥꯎꯔꯤ ꯄꯣꯠꯅꯤ꯫ ꯃꯗꯨꯗꯅꯦ ꯑꯩꯅ ꯊꯃꯣꯏ ꯆꯥꯛꯂꯤꯕꯁꯦ ꯈꯪꯉꯕ꯭ꯔꯥ? ꯅꯪꯁꯨ ꯐꯅꯗꯤ ꯐꯥꯎꯔꯤꯕꯅꯤ ꯂꯩꯀꯥꯏꯁꯤꯗ, ꯁꯅꯥꯔꯩ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ, ꯀꯅꯥꯝꯇꯅ ꯍꯦꯟꯖꯤꯟꯕ ꯄꯥꯅꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯕ, ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇꯕ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯉꯝꯍꯜꯂꯤꯗꯨꯕꯨ꯫ ꯑꯩꯕꯨꯅꯦ ꯋꯥꯈꯜꯒ ꯑꯝꯇ ꯇꯥꯕ ꯉꯝꯗ꯭ꯔꯦꯗ꯫ ꯊꯥꯔꯤꯛ ꯏꯕꯦꯝꯃ, ꯑꯩꯁꯨ ꯑꯩꯅ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨꯅꯦ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯣ ꯑꯔꯥꯏꯕ ꯅꯠꯇꯦ, ꯄꯨꯔꯥ ꯍꯤꯡꯁꯥꯕꯤꯅꯤ ꯏꯕꯦꯝꯃ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯑꯩꯕꯨ ꯐꯨꯕꯁꯦ ꯂꯣꯏꯔꯦ, ꯑꯩꯒꯤ ꯈꯨꯠꯁꯦ ꯃꯉꯣꯟꯗ ꯄꯥꯛꯍꯟꯒꯦ ꯍꯥꯏꯕ ꯐꯪꯗꯦ꯫ ꯑꯁ, ꯂꯣꯏꯔꯦꯗꯅ꯫ ꯑꯅꯥꯕ ꯃꯔꯛꯇꯨꯗꯅꯦ ꯑꯩꯁꯦ ꯏꯀꯥꯏꯕ ꯈꯥꯡꯂꯤꯕꯅꯤ꯫
नुमित्तुदगी ngasi phawba aise thongal wangma thokpa nate ikaibana loireda loire ibema hojikti nangi wari na pung loire thare ai thamoi se yam chai bajani ko yamna tawba ngamba laisabini ibema masida laikai degi mayum pan khaka phagadabani mayunga pandaw mandeda hoine icha nupi na nupa sembige haiba phawba yarakte mana mayum pandana leiraga aingonda yamna kairak tawri paloibo nupaga pamde hai aina ne magi paisa se namdana hatke tawba nangdi mamangda migi mayam amasu hatpadaine hatkri adumaina hatke tawba aisu ada kaidawraba ado masigi laisabi aribi mangondagidi yagadaba mandine tawrisi hoi aisu mande ado kainomda haigi kaino hayu nang hojik mana purambagi ikairaga naraga leirinidana hoine ado kaidawragi ado nang ma puningdro karigi puningoidoino khut sase mareng chatlibani aidine puningbana khangaba puningbadi thamgu hatokningbani aidi hera hatpa makti halun nangsu mi hatpi tanaga tokani halu he sum warigi wani ado phubadi yai phusi kamai phudoino phurubada mane hena phujinbirakani thauna leite da sanare nangsi thauna se yam laikhrapotnida aduda mangondadi aigi thauna se ipu phudokpa ngamdeda aise nangi mateng pangge haina laini nate kari mateng no nangna pangdori dubo nangdo horen aikhoida lao mamlakpagi duda aidi mama kanduda kaidoba laktoiba thonganda lumaga leiredana adugane laijado phuse hoini he nangi do yaine aina hairakpa wadi adum yabani nangse singni he thari o singbani yamna aise numidangina mana masaksu khangaroi aduni ibani jangdana phuraga loire hekta adadi ma kemta tawba ngamaroi kamaina ngamdoino masak khangdosu nate nakhut pena phuroi bema hoi aingonda phubagi laman singba taredana mayum yamna paningdrido sungpan pandadaba mawongda phugadabani mani ado ngasidi yaro karigino aina thuba pamakansida isase kita hana phagalenki aduga tawsi hoida nasado hana phahal phajana phudaba yananaba aduni amta phajana phahanki ado aina nangonda phajaba tanja ama pibire ko hoini pibire aduga nang ngara yela amadi kongudana pizaraga loiri kaino thari soiba yade ko soiroi suksoi hek soiroi fare adudi ai chatlage hoi ai lehorage ko wado hairam laga tharik chatkre sanare harauna leisabi aribi nang nungaini dana ikhutse pena phugi khangi sanare ai itik khanghange mathangi numitni tombi sauna thongal dagi ngang duna changlai moine aigi ichagi maramda wathi warem ga ngangnaba saradana kari thoina tawsa sarin tombi mangol aduda karaktuna bema masina mukadai da chakraba jano ne tombi mangol aduda phamthaduna nate ngasi phawba aigi ichanupina moida kaidawrake nate moigi kari kaina ba tawrake ba ichanupina wana hotnajaraga law amuk kumni phi amuk sani yen nganu loiduna nga amuk pha tharoi amuk khun suba yaba suraga yamna wana paisa mayam ama tungsinjare tansinjare ichanupi sina paisa paiba ubadagi masidai puge na mayam ama lai aduga ichanupi na su pibire mangonda khaji kanaba phangnanabani haidana sendoi loba haina yanadana pi aduga hojikna ichanupi bu phataba tahan hairuraga aige ichanupi bu lire mayum panba khangdabini hai nate
ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯃꯣꯏꯅ ꯄꯩꯁꯥꯗꯣ ꯍꯥꯠꯄꯗꯨꯅꯦꯕ ꯄꯥꯝꯃꯤꯁꯦ꯫ ꯇꯣꯝꯕꯤꯗꯣ ꯁꯥꯎꯅ ꯁꯥꯎꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯉꯥꯡꯗꯨꯅ ꯂꯩ꯫ ꯂꯩꯀꯥꯏꯁꯦ ꯑꯐꯕ ꯃꯤꯕꯨꯗꯤ ꯐꯠꯇꯕ ꯃꯤꯅ ꯈꯤꯠ ꯍꯦꯜꯂꯤ ꯂꯩꯕ꯫ ꯍꯥꯏꯔꯨꯔꯒ ꯂꯩꯁꯥꯕꯤꯅ ꯆꯤꯟ ꯀꯟꯕ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯍꯦꯛꯇ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯕꯨꯅ ꯃꯆꯥ ꯋꯥꯔꯛꯇꯕꯤꯒ ꯇꯥꯍꯟꯗꯅ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯁꯨ ꯍꯜꯂꯛꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯆꯪꯂꯛꯄ ꯎꯕꯗ ꯇꯣꯝꯕꯤꯅ "ꯅꯪꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣ?" "ꯂꯪ ꯈꯔ ꯂꯧꯕ ꯆꯠꯂꯨꯕꯅꯤ, ꯀꯩꯗꯧꯔꯒꯦ?" ꯂꯥꯏꯖꯁꯨ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯃꯃꯥ ꯇꯣꯝꯕꯤꯅ "ꯂꯩꯀꯥꯏꯅꯤꯅꯅꯦ ꯃꯤ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯀꯜꯂꯤ, ꯍꯩꯅꯗꯦꯕ, ꯌꯨꯝ ꯍꯣꯡꯈ꯭ꯔꯁꯤꯔ ꯈꯪꯗꯦ." "ꯑꯗꯨꯅꯤ ꯏꯃꯥ, ꯃꯤ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯀꯜꯂꯤ." "ꯍꯣ ꯑꯗꯨꯅꯤ, ꯑꯩ ꯈꯛꯂ ꯍꯥꯏꯕꯕꯨ ꯅꯪꯁꯨ ꯇꯥꯔꯕ꯭ꯔꯣ?" "ꯍꯣꯏ ꯏꯃꯥ, ꯑꯩꯅ ꯀꯩꯗꯧꯔꯗꯅ ꯃꯣꯏꯅ ꯃꯤ ꯋꯥ ꯉꯥꯡꯅꯔꯤꯅꯣ? ꯏꯆꯥꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯥꯏꯕꯗꯨꯗ ꯃꯣꯏꯅ ꯀꯜꯂꯛꯄ, ꯑꯗꯨꯏꯅꯤ." "ꯃꯤꯒꯤ ꯃꯆꯤꯟꯗꯤ ꯑꯩꯈꯣꯏꯅ ꯃꯦꯟꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯗ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯑꯃ ꯂꯩꯔꯤ." "ꯀꯩꯅꯣ ꯏꯃꯥꯗ ꯍꯥꯏꯌꯨ." "ꯗꯨꯀꯥꯟ ꯐꯝꯕꯤ ꯏꯆꯦ ꯊꯔꯣꯗꯣ ꯈꯪꯉꯤꯗꯅ?" "ꯈꯪꯉꯤ꯫ ꯃꯥꯅ ꯀꯩ ꯍꯥꯏꯅꯣ?" "ꯃꯥꯅꯕꯨꯗꯤ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ, ꯏꯆꯦꯗꯨꯗꯤ ꯌꯥꯝ ꯐꯕꯅꯤ." "ꯃꯥꯗꯤ ꯌꯥꯝ ꯐꯕꯅꯤ, ꯏꯃꯥꯁꯨ ꯈꯪꯉꯤ. ꯃꯉꯣꯟꯗ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯩꯅꯣ ꯀꯩꯅꯣ ꯌꯥꯝ ꯍꯥꯏ ꯑꯩꯉꯣꯟꯗ ꯇꯝꯃꯛꯏ." "ꯅꯪꯁꯨꯔꯥ?" "ꯑꯩꯁꯨꯅꯦ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ パウ ꯇꯥꯔꯒ ꯂꯥꯛꯏꯕꯅꯤ." "ꯃꯥꯅ ꯀꯩ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤꯅꯣ?" "ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯆꯥꯒꯤ ꯐꯠꯇꯅꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯁꯟꯗꯣꯛꯏꯁꯦ." "ꯑꯩꯅꯗꯤ ꯃꯥꯁꯦ ꯏꯃꯥꯒꯨꯝꯅ ꯈꯟꯕꯅꯤ. ꯌꯨꯝꯊꯪꯅꯔꯒ ꯂꯩꯔꯒ ꯃꯥꯃꯛꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯃꯥꯒꯤ ꯑꯁꯤꯒꯤ ꯂꯤꯆꯠ ꯑꯁꯦ ꯅꯍꯥꯟꯋꯥꯏꯗꯒꯤꯅꯤ. ꯑꯁꯦ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ." "ꯑꯁ ꯃꯥꯟꯅꯔꯨꯅꯨꯗ ꯏꯃꯥ." "ꯃꯥꯟꯅꯗꯕ ꯌꯥꯔꯣꯏꯅꯤ ꯏꯕꯦꯝꯃ. ꯑꯃꯨꯛ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄꯗꯣ ꯌꯨꯝꯊꯪꯅꯔꯒ ꯑꯩ ꯌꯥꯝ ꯇꯜꯂꯤꯀꯣ." "ꯑꯣ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ꯭ꯔꯤꯕꯁꯦ ꯃꯥꯅꯤ ꯃꯔꯨ ꯑꯣꯏꯅ." "ꯀꯂꯛꯇꯅ ꯇꯧꯔꯤꯅꯤ ꯏꯃꯥ. ꯃꯤꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯄꯥꯝꯕꯅꯤ, ꯃꯆꯤꯟ ꯑꯁꯦ ꯊꯨꯒꯥꯏꯔꯒ ꯐꯒꯗꯕꯅꯤ." "ꯌꯥꯔꯦꯁꯦ ꯏꯃꯥ, ꯁꯥꯎꯔꯨꯔꯅꯨ. ꯑꯩ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯨꯈꯤꯒꯦ." ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥ ꯇꯣꯝꯕꯤꯗꯤ ꯁꯥꯎꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯔꯤꯛ ꯑꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯃꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯅ "ꯍꯩ ꯊꯥꯔꯤꯛ, ꯅꯪ ꯑꯝꯇ ꯉꯥꯏꯈꯣ." ꯊꯥꯔꯤꯛꯁꯨ ꯆꯠꯂꯤꯕꯗꯨ ꯂꯦꯞꯇꯨꯅ "ꯀꯩꯗꯧꯔꯦ ꯏꯆꯦ?" ꯇꯣꯝꯕꯤ ꯊꯥꯔꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯋꯥ ꯉꯥꯡꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯦ, ꯍꯥ?" "ꯀꯩꯅꯣ ꯏꯆꯦ, ꯑꯩꯅ ꯀꯩꯗꯧꯔꯒꯦ?" "ꯅꯣꯡꯃꯇ ꯂꯩꯀꯥꯏꯗ ꯅꯪꯁꯦ ꯐꯠꯇ꯭ꯔꯕꯁꯨꯅꯦ, ꯅꯪꯒꯤ ꯐꯠꯇꯅꯕ ꯋꯥ ꯑꯃꯠꯇ ꯑꯩꯅ ꯍꯥꯏꯗꯦ. ꯃꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ, ꯑꯩ ꯊꯕꯛ ꯁꯪꯗꯕ ꯑꯗꯨꯒꯤꯅꯤ." "ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯆꯦ?" "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯔꯤꯕꯗꯤ, ꯍꯥ? ꯏꯆꯦꯒꯤꯗꯣ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕ ꯃꯥꯜꯂꯤ. ꯍꯩ, ꯑꯩ ꯅꯪꯒꯨꯝꯕꯒ ꯈꯠꯅꯔꯒ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ, ꯈꯪꯉꯕ?" "ꯑꯁ ꯏꯆꯦ, ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯕꯤꯔꯛꯀꯅꯨꯗ, ꯍꯩꯅꯗꯦꯗ." "ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛ ꯅꯁꯥꯒꯤ ꯏꯃꯨꯡ ꯍꯥꯟꯅ ꯁꯦꯝꯗꯣꯛ, ꯈꯪꯉꯕ?" "ꯑꯦ, ꯑꯩꯒꯤ ꯏꯃꯨꯡꯅ ꯀꯩꯗꯧꯔꯕ? ꯀꯔꯤ ꯁꯦꯝꯗꯣꯛꯅꯤꯡꯉꯥই ꯂꯩꯒꯦ? ꯁꯦꯝꯗꯣꯛꯅꯤꯡꯉꯥই ꯑꯃꯠꯇ ꯂꯩꯇꯦ." "ꯅꯁꯥꯅꯗꯤꯅꯦ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯗꯕꯅꯤ, ꯈꯪꯉꯕ꯭ꯔꯥ?" "ꯌꯥꯔꯦꯗ ꯏꯆꯦ, ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ." "ꯀꯩꯅꯣ ꯍꯥ, ꯀꯩꯅꯣ ꯈꯪꯉꯤꯕꯣ? ꯏꯆꯦꯅ ꯑꯩꯉꯣꯟꯗꯒꯤ ꯀꯌꯥꯝ ꯍꯦꯟꯒꯦ? ꯁꯨꯅꯤꯡꯗꯕꯤ, ꯅꯪꯒ ꯑꯩꯒ ꯃꯥꯟꯅꯕ ꯌꯥꯔꯣꯏꯅꯦ." "ꯑꯦ, ꯑꯩꯕꯨ ꯁꯨꯅꯤꯡꯗꯕꯤ ꯀꯥꯏꯅ. ꯁꯨꯅꯤꯡꯗꯦ ꯍꯥꯏꯕꯕꯨ ꯁꯨꯅꯤꯡꯗꯦ ꯍꯥꯏꯕꯅꯤ. ꯍꯣ ꯁꯨꯅꯤꯡꯗ꯭ꯔꯁꯨꯅꯦ, ꯉꯝꯅꯅꯕ ꯍꯤꯡꯖꯔꯤꯕꯗꯣ. ꯍꯣ ꯑꯗꯣ ꯆꯨꯝꯅ ꯍꯤꯡꯉꯨ, ꯈꯪꯉꯕ?" "ꯑꯩꯅꯗꯤ ꯏꯆꯦ ꯍꯣꯏꯒꯤ ꯐꯅꯅꯕ ꯇꯧꯕ, ꯑꯗꯨꯒ ꯐꯠꯇꯕꯒ ꯇꯥꯍꯜꯂꯗꯅ." "ꯏꯁ, ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯐꯅꯅꯕ ꯇꯧꯔꯗꯅ?" "ꯇꯧꯏ ꯀꯩꯅꯣ ꯏꯆꯦ, ꯏꯆꯦ ꯍꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ." "ꯀꯩꯅꯣꯗ, ꯍꯥ, ꯀꯩꯅꯣꯕ ꯅꯪꯅ ꯇꯧꯔꯤꯁꯦ?" "ꯅꯆꯥꯅꯨꯄꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤꯗꯣ, ꯅꯨꯄꯥ ꯐꯪꯗꯕꯤꯗꯣ, ꯏꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯄꯤꯅꯅꯕ ꯍꯣꯠꯅꯩ, ꯃꯁꯥꯅ ꯌꯥꯗꯕ." "ꯑꯣ, ꯑꯗꯨꯔꯣ ꯅꯪꯒꯤ ꯃꯇꯦꯡ ꯍꯥꯏꯁꯦ?" "ꯑꯧ." "ꯏꯕꯦꯝꯃ ꯊꯥꯔꯤꯛ, ꯏꯆꯥꯅꯨꯄꯤꯒꯤ ꯃꯁꯛꯁꯦ ꯅꯪ ꯈꯪꯗ꯭ꯔꯕꯣ? ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯃꯁꯛ ꯑꯁꯤꯗ
नुपा लेरमोय कायना खनब्राबा अदुनरो हौजिक फाउबा मयुम पांददना लेरिदो मसिदिने अइना पालहल्लोय हाइना पालहंदब अदुगी याम ओइरमनी हाइजिल्लो अइना पालहनिंग कांदा पालहनी नंग काइदोगे हाइबनो होइने फंग्द्रबनिना अदुमाइना हाइरो नचानुपी नुपा वातबिदो मा हना सेमथोकनबो होनो अइगी इचागी मिवा ngang doi sarukpudi अइगी इचानुपीदिने अवात पमता लेते सेमथोकनिंगाइसु लेते हयेंग नचानुपीना मपामदा चनददना हलागा लेबदो युमथंगनबो कौबनिना नुंगाइदबा फाउनी ममासिना तंबीदबगिने हाइबदी मयामनदि खंगुई नचानुपीगी खनबदा नुंगाइबिदेदा अदुनने ngalingaisida नचानुपीदो सेमथोकनबो होनो मीगी मिवा ngangnadoi saruk अइगी इचानुपीदने सेमथोकनिंगाइ अमता याउदे सेमथोकदबदी नचानुपी खंगबा तोम्बी नोक्तुना अइगी इचानुपीदिने ममा अइ लौदना सेमथोकनिंगाइ केमता लेते याउदे खंगबा मसक हाइरा फजै थबा इंखांग पैसा तानबा हाइरा लैसाबी अमा ओइना यामना कल्ली अमरोमददी इमुंग असे माना पुरिबनी इंखोलगी पोचै थाबा फजना है इमुंगी थबा इंखांग हाइरा फजना तौबा है इचानुपीसिदा करीमता वाते नंगी नचानुपीदुदी ममा नंग लौदना पैसा हाइरा तानिंगदे तुम्बगा चाबगा नुपा कोइबगा करी अइगी इचानुपीदा अदुमाइना हेक्ता हाइबा याब्रो हो असेंगबदुने अइना हाइरिसे ममा नंग लौदना थबकसु साथीना सुनिंगदे मागे हाइबबु केसिलगा नुपा उनबा नुपा अफबा थीबा मागी मवोंगदुनदी नुपा अफबा फंगनी हाइना खलुनु कोन फेंगबसु हाइते वाइ सिटबसु हाइते सुमसिट मदोन फेट 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 हाइदना वाइ तैबसु हाइते फी अमा सुबदा फजना सेंगना सुबा हाइते अनिरग हना सुनगदबा मवोंगदा सुइ मफी मरोल अमा मफम जाना लोइसिंगनी हाइबा खंगदे मफम जादना पुंगथमदा थम्मी मसागी तुमलिबा फामुंग फाबा निंगथीना लोइसिनबा ngamde पोथंबा मथोंग मरम खंगदे मसा से नानगनी इरुजगनी हाइबा फावबा खंगदे नुपा उनरमदाइदा नानबा खक्ता नतना उगा चाक इंसांग हाइरो हाउना थुमना थोंबसु हाइते तारिकतो तोम्बीना अचुंबा ngakta हाइरकपनिना खुंबा ngamlamde तोम्बीना नंगसु अमता खलुनी नचानुपी असिदा करी लौखटपा याबा अफबा याउरिगे हा अइगी इचागा येंगनबददी यामना थिना खेतनाख्रे खंगबा ममा अमा ओइना नचानुपीगी सोइरिबा मयाम असे सेमथोकनबो होनो अदुगा मरु ओइना नंग नसासे सेमथोक अफबा ममा अमा ओइननबो होनो खंगबा अइगी अमदी इचागी मरमदा मिवा ngangnaduna wakai suduna legadabagi sarukpudi लाइजसु थोरक्तुना इमा कइनो लाओमता तोम्बी ममित पैने येंगलमदुना मयुमदा चंखी थारिकसु साउना मयुमदा चंखी लाइजना अइना मानरुनोना हाइरगा कइगी मानरमिनोबा सक्ता से हेक नुंसिरक्तबा मसा मसागी असोइबा खंगजद्रिसे ताकपीगे हाइना तौबनी खंगननबा यारेसे लाओ इमुंगदा चंगसी इमा सिदीबा लाइजना ममा तोम्बीबु इमुंगदा पुशिनकी सोमदा लांगलेन माना हलकपदा ममाना इसाउ साउना लेरमबदु उबदा कइदौरगे अदु याम साउना लेरमिदुबो थारी थोकलिबसिंग अदु मचानुपीदा लोइना तमलमी लांगलेन साउना अइगी मरमदा अदुमाइनगा हाइरगा इमाना केमता हाइहौद्रब्रो अइना करी हाइदोरिगे असेंगबा ngakta हाइरागा यारे खंगे इमा नंगसु लांगलेन ओइना साउना इमुंगदा चंके थारिक साउना खंगनिदना सनारे इबानिना हाइनखिबा मतमदो यौदा यौरकिसन खंगनिबना मथंगी नुमितनी सनारे अमदि थारिकना हाइनखिबा मतमदो यौरक्तुना सनारेदो ममसेलकपगी अदुदा थारिक होइदा लागले थारिकना सनारे नंग लाएदना होय लाओ लाओ असाइदा लुमगा लेरुरसी अदो लुमगा लेरगा थोरक्त्रदि थोरकनी सोइदना थोरकनी लाओ अदुदि अनिदो मफम अमदा लुमदुना लै सोमदा लाइजा होइदना लाइजना इमा ngari लेरो हाइ नत्रो होइनी होइनी ngसाइना लेबा लेतबसु अमता येंहौद्रेनी यारेसे अइ हौजि फट लेरुरगे यामना थेंगबसु नते होय होय मोरोकसु खरा यावरो होय मा
ꯂꯥꯏꯖ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯊꯔꯣꯒꯤ ꯗꯨꯀꯥꯟ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯊꯣꯛꯂꯛꯑꯦ ꯑꯥꯗ꯫ ꯑꯩꯅ ꯊꯣꯔꯛꯀꯅꯤ ꯍꯥꯏꯗ꯭ꯔꯣ? ꯑꯗꯨꯗꯤ ꯍꯧꯔꯁꯤꯔꯥ? ꯉꯥꯏꯈꯣ, ꯂꯝꯕꯤꯗ ꯃꯤ ꯑꯃ ꯑꯅꯤ ꯆꯠꯂꯤꯁꯦ ꯎꯕ꯭ꯔꯥ? ꯃꯤ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ, ꯑꯗꯨꯅꯅꯦ ꯍꯜꯂꯛꯄꯗ ꯑꯣꯏꯅ ꯇꯧꯔꯁꯤ꯫ ꯍꯣꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯂꯥꯏꯖ ꯄꯣꯠꯆꯩ ꯂꯩꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯁꯅꯥꯔꯩ ꯍꯜꯂꯛꯑꯦ ꯑꯥꯗ, ꯂꯥꯛꯑꯣ ꯍꯦꯛꯇ ꯇꯧꯔꯁꯤ, ꯃꯇꯥꯡ ꯆꯞ ꯆꯥꯔꯦ꯫ ꯋꯥꯗꯣ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯣ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯂꯥꯏꯖꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯑꯆꯧꯕ ꯆꯩꯇꯨꯞ ꯑꯃ ꯈꯨꯟꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯣ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯁꯥꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯌꯥꯝ ꯊꯤꯅ ꯐꯨꯔꯝꯗꯨꯅ ꯂꯥꯏꯖ ꯃꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯕꯗ, ꯀꯩꯗꯧꯔꯦ ꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ? ꯏꯃꯥ, ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯅꯨꯄꯤ ꯑꯅꯤ ꯊꯣꯔꯛꯑꯒꯅꯦ ꯑꯩꯉꯣꯟꯗ ꯐꯨꯕ ꯍꯧꯔꯛꯏꯕ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯆꯥ ꯁꯣꯛꯄ꯭ꯔꯣ? ꯑꯩꯗꯤ ꯁꯣꯛꯇꯦ꯫ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯇꯥꯔꯝꯕ ꯑꯆꯧꯕ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯀꯟꯊꯔꯝꯃꯕꯅꯤ꯫ ꯁꯤꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ꯫ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤ ꯂꯥꯎ꯫ ꯊꯣꯔꯅꯨ ꯏꯃꯥ, ꯂꯩꯔꯝꯃꯔꯣꯏꯌꯦ꯫ ꯀꯅꯥꯅꯣꯅꯦ ꯏꯆꯥꯗ ꯑꯗꯨꯝꯅꯒ ꯇꯧꯔꯛꯏꯗꯨꯕꯣ? ꯈꯪꯗꯦ ꯏꯃꯥ, ꯑꯗꯣ ꯑꯩꯅ ꯃꯥꯟꯕꯗꯤ ꯂꯩ꯫ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯃꯈꯣꯏꯒꯤ ꯐꯤꯕꯝꯗꯣ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯒ ꯏꯅꯦ ꯁꯅꯥꯔꯩꯒ ꯃꯥꯜꯂꯤ꯫ ꯇꯣꯝꯕꯤ ꯁꯥꯎꯅ, ꯑꯅꯤꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯠꯇꯕ ꯑꯅꯤ ꯍꯥꯏꯅꯔꯒ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯑꯩꯁꯨ ꯃꯥꯜꯂꯦ ꯏꯃꯥ꯫ ꯀꯌꯥꯗꯃꯛꯄꯨ ꯐꯠꯇ꯭ꯔꯤꯕꯁꯤꯡꯅꯣꯅꯦꯍꯦ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯁꯨ ꯆꯩꯇꯨꯞꯇꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯀꯟꯗ ꯀꯟꯁꯤꯜꯂꯝꯕꯅꯤ꯫ ꯃꯃꯥꯏ ꯃꯃꯤꯠ, ꯃꯈꯣꯡ ꯃꯈꯨꯠ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗꯅ꯫ ꯍꯩ, ꯑꯗꯨꯅ ꯍꯦꯛ ꯐꯔꯕꯅꯤ꯫ ꯑꯗꯣ ꯁꯤꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯁꯤꯔꯣꯏ ꯁꯤꯔꯣꯏ, ꯃꯤ ꯐꯠꯇꯕꯅꯤꯅꯅꯦ ꯀꯩꯁꯨ ꯁꯤꯔꯣꯏ꯫ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯐꯩ꯫ ꯌꯥꯔꯦꯁꯦ, ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯑꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟꯅ, ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯄꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯈꯪꯗꯦꯗ, ꯋꯥꯈꯜꯒ ꯑꯝꯇ ꯇꯥꯍꯧꯗꯦ꯫ ꯅꯣꯏꯅꯤ ꯆꯪꯗꯅ ꯍꯣꯠꯅꯕꯕꯨ ꯑꯃꯈꯛꯇꯅ ꯂꯥꯏꯅ ꯉꯝꯍꯜꯂꯤ꯫ ꯏꯕꯦꯝꯃ, ꯑꯁꯤꯒꯤ ꯅꯨꯄꯤꯁꯤ ꯌꯥꯝ ꯁꯥꯊꯤꯀꯣ꯫ ꯃꯇꯨꯡ ꯃꯅꯥꯎ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯃꯥ ꯍꯣꯏꯁꯤꯕꯨ ꯁꯤꯕꯨ ꯁꯤꯔꯝꯅꯤꯅꯦ꯫ ꯁꯝꯅꯥꯗꯅꯤ ꯍꯤꯡꯍꯧꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯏꯆꯦꯅ ꯅꯣꯏ ꯃꯁꯛ ꯈꯪꯈꯤꯕ꯭ꯔꯣ? ꯈꯪꯗꯦ, ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ? ꯑꯃꯨꯛ ꯈꯪꯉꯝꯗꯅꯅꯦ꯫ ꯈꯪꯉꯝꯃꯣꯏꯗ, ꯅꯨꯃꯤꯗꯥꯡꯅꯤꯅ꯫ ꯏꯅꯦ ꯁꯅꯥꯔꯩꯁꯨ ꯐꯖꯅ ꯁꯣꯛꯍꯧꯔꯤ꯫ ꯑꯁ, ꯁꯣꯛꯑꯝꯒꯅꯤ꯫ ꯆꯩꯇꯨꯞꯇꯨꯅ ꯄꯪꯀꯟꯗ ꯀꯜꯂꯛꯏ꯫ ꯅꯣꯏꯈ꯭ꯔꯕ ꯂꯨꯝꯈ꯭ꯔꯕ ꯅꯣꯏꯅ ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯕ ꯏꯌꯥꯡ ꯌꯥꯡꯕ ꯃꯤꯗꯨꯕꯨ ꯑꯗꯨꯗ ꯍꯧꯔꯗꯤ ꯆꯩ ꯆꯥꯕ ꯇꯥꯕ꯫ ꯍꯩ, ꯂꯥꯡꯒꯅꯨ, ꯃꯤ ꯇꯥꯅꯤ꯫ ꯇꯥꯔꯣꯏꯍꯦ, ꯏꯃꯨꯡꯗ ꯍꯥꯏꯕꯕꯨ꯫ ꯁꯣꯝꯗ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯣꯝꯕꯤ ꯂꯨꯝꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ, ꯕꯦꯝꯃ, ꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯏꯃꯥ ꯏꯆꯥꯅ ꯉꯔꯥꯡ ꯍꯥꯏꯅꯕꯗꯣ ꯆꯨꯝꯃꯤ꯫ ꯁꯅꯥꯔꯩꯒꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅ ꯈꯜꯂꯦꯕ, ꯑꯗꯣ ꯏꯃꯥꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯗꯨꯗ ꯇꯥꯔꯛꯄ꯫ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯍꯧꯒꯦ? ꯈꯔ ꯊꯤꯅ ꯑꯗꯨꯝ ꯁꯣꯛꯍꯧꯔꯤꯕꯣ꯫ ꯃꯇꯨꯡ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯍꯧꯔꯛꯑꯔꯣꯏ꯫ ꯐꯔꯕꯅꯦ ꯃꯗꯨꯅ꯫ ꯃꯃꯥ ꯇꯣꯝꯕꯤꯗꯤ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯊꯥꯔꯤꯛ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ꯫ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟ ꯆꯪꯂꯛꯇꯨꯅ, ꯏꯃꯥ, ꯀꯩꯅꯣꯝ ꯍꯥꯏꯒꯦ꯫ ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ? ꯐꯅꯦꯛ ꯂꯧꯅꯤꯅ ꯆꯠꯈꯤꯗꯥꯏꯅꯦ? ꯂꯧꯔꯛꯇ꯭ꯔꯤ꯫ ꯀꯔꯤꯒꯤ? ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ ꯏꯃꯥ꯫ ꯀꯩꯅꯣ? ꯏꯃꯥꯅ ꯃꯤꯋꯥ ꯉꯥꯡꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯁ, ꯃꯤꯋꯥ ꯅꯠꯇꯦꯍꯦ꯫ ꯑꯗꯨꯗꯤ ꯀꯩꯅꯣ? ꯏꯆꯦ ꯂꯥꯏꯖꯗꯣ ꯆꯦꯟꯈ꯭ꯔꯦ꯫ ꯍꯥ? ꯀꯥꯏꯗ? ꯈꯨꯟ ꯊꯪꯅꯕꯗ꯫ ꯑꯩꯅꯗꯤ ꯅꯨꯄꯥ ꯂꯩꯔꯝꯃꯔꯣꯏ ꯈꯜꯂꯒ꯫ ꯑꯁ, ꯅꯨꯄꯥꯗꯣ ꯈꯨꯟ ꯊꯪꯅꯕꯒꯤ ꯈꯨꯔꯥ ꯆꯥꯎꯕꯗꯣ ꯈꯪꯕ꯭ꯔꯥ? ꯈꯪꯗꯗꯤ ꯀꯩꯅꯣ? ꯈꯨꯜꯗꯨꯗ ꯃꯔꯟ ꯃꯊꯨꯝ ꯂꯩꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯍꯜ, ꯍꯣꯠꯅꯕꯁꯨ ꯀꯟꯈ꯭ꯔꯕ꯫ ꯃꯆꯥꯁꯤꯡꯗꯨꯁꯨꯅꯦ ꯈꯨꯜ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯩꯁꯥ ꯏꯄꯥꯏ ꯄꯥꯏꯔꯤꯕꯅꯤ꯫ ꯍꯣꯏ, ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ ꯏꯆꯦꯅ ꯆꯦꯜꯂꯤꯗꯣ꯫ ꯍꯥ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯅꯤ ꯏꯃꯥ꯫ ꯅꯨꯄꯥꯗꯨꯒ ꯏꯆꯦꯒ ꯅꯨꯡꯁꯤꯅꯔꯛꯄꯁꯨ ꯌꯥꯝ ꯀꯨꯏꯔ ꯃꯥꯜꯂꯤ꯫ ꯊꯥꯔꯤꯛ ꯇꯞꯅ, ꯃꯁꯥ ꯐꯕꯅꯤꯅ ꯅꯨꯄꯥ ꯑꯐꯕ ꯐꯪꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯐꯪꯗꯦ, ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏ, ꯂꯤꯔꯦ ꯍꯥꯏꯅ ꯈꯜꯂꯝꯕꯗꯣ
ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯑꯝꯇ ꯑꯣꯏꯗ꯭ꯔꯦꯅꯦ. ꯑꯣꯏꯗ꯭ꯔꯦ. ꯏꯃꯥ, ꯑꯩꯁꯨ ꯏꯆꯦꯗꯧꯅ ꯇꯧꯔꯅꯤ, ꯅꯨꯄꯥ ꯑꯐꯕ ꯐꯪꯅꯕ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯥꯏꯖꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯂꯨꯍꯣꯡꯈꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫